Yengpiriba tabiriba pumnamakpu ahanba maktada Library of Manipur na khurumjari. ningsꯤꯡꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖꯅ ꯂꯤꯅꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯄꯨꯝꯅꯃꯛ ꯇꯤꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯅꯥꯏꯅ ꯁꯦꯇꯔꯗꯦꯗ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯞꯅ ꯂꯩꯈ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯤꯇꯔꯦꯆꯔꯒꯤ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯝꯅꯤꯡꯕ ꯈꯪꯅꯤꯡꯕ ꯁꯤꯗ ꯏꯃꯥꯅ ꯂꯝꯖꯤꯡꯕꯤꯔꯒ ꯉꯁꯤ ꯐꯥꯎ ꯁꯣꯁꯤ ꯇꯧꯖꯔꯛꯄꯅꯤ ꯃꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯂꯔꯟ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯇꯦꯛꯅꯤꯀꯦꯂꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯑꯩꯅ ꯌꯦꯡꯉꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯂꯝꯒꯤ ꯃꯐꯝꯗꯨꯒ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯍꯥꯛꯅ ꯍꯧꯈꯤꯕ ꯋꯤꯛ ꯑꯃ ꯂꯥꯁ ꯁꯇꯔꯗꯦꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯀꯟꯗꯤꯁꯟꯅ ꯌꯥꯗꯗꯅ ꯂꯦꯞꯆꯈ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯑꯗꯨꯅ ꯑꯩꯅ ꯁꯨꯝ ꯃꯊꯪꯗ ꯀꯔꯤ ꯇꯧꯕ ꯍꯥꯏꯅ ꯁꯨꯝ ꯊꯤꯖꯔꯛꯄꯗ ꯄꯥꯕꯨꯡꯅꯁꯨ ꯃꯤꯌꯥꯝꯅꯁꯨ ꯍꯤꯖꯝ ꯒꯨꯟꯅꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯕꯨꯡ ꯒꯨꯟꯅꯣꯅ ꯏꯕꯤꯔꯝꯕ ꯂꯃꯟꯒ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯆꯥꯀꯔꯤꯁꯤꯒꯗꯤ ꯑꯩꯅ ꯂꯥꯟꯊꯣꯛꯆꯈ꯭ꯔꯦ ꯂꯃꯟꯁꯤ ꯅꯣꯕꯦꯜꯅꯤ ꯑꯗꯨꯒ ꯏꯁꯥꯃꯛꯅꯁꯨ ꯑꯩ ꯕꯤ.ꯑꯦꯗ ꯏꯂꯦꯛꯇꯤꯚ ꯃꯅꯤꯄꯨꯔꯤꯗ ꯂꯃꯟꯁꯤ ꯇꯝꯖꯔꯛꯏ ꯇꯥꯛꯄꯤꯕ ꯑꯣꯖꯥꯅ ꯑꯣꯖꯥ ꯇꯣꯝꯕꯤ ꯄ꯭ꯔꯣꯐꯦꯁꯔ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠꯅ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕ ꯑꯣꯖꯥ ꯑꯣꯏꯕꯃꯛꯇꯗ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯗꯨ ꯀꯥꯎꯖꯗ꯭ꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯖꯝ ꯄꯥꯕꯨꯡ ꯒꯨꯟꯅꯣꯅ ꯊꯝꯕꯤꯔꯝꯕ ꯌꯥꯝꯈ꯭ꯔꯦ ꯂꯥꯏꯔꯤꯛꯇꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯕꯦꯜꯁꯤ ꯑꯅꯤꯒꯨꯝꯕꯁꯤ ꯆꯪꯉꯒꯗꯤ ꯈꯤꯇꯪ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗꯁꯨ ꯈꯤꯇꯪ ꯅꯦ ꯇꯥꯕ ꯑꯃ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯁꯨ ꯍꯤꯖꯝ ꯒꯨꯟꯅꯣ ꯀꯅꯥꯅꯣ ꯃꯥꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯑꯌꯥꯝꯕꯅ ꯈꯪꯕꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯅꯁꯨ ꯍꯦꯟꯅ ꯈꯪꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯀꯩꯅꯣꯅꯤ ꯑꯩ ꯎꯠꯆꯒꯦ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯑꯩꯈꯣꯏ ꯇꯥꯗ ꯍꯥꯏꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯔꯤꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯐꯖꯅ ꯁꯥꯒꯠꯂꯀꯥꯟꯗ ꯄꯥꯕꯨꯡꯒꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯒ ꯅꯣꯕꯦꯜꯁꯤ ꯌꯥꯝꯅ ꯊꯥꯕ ꯑꯆꯧꯕ ꯅꯣꯕꯦꯜ ꯃꯥꯒꯤ ꯈꯨꯗꯣꯜꯁꯨ ꯑꯩꯅ ꯄꯥꯖꯈ꯭ꯔꯦ ꯈꯨꯗꯣꯜꯁꯨ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯝꯅꯒ ꯄꯥꯟꯗꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯏꯈꯤꯕ ꯈꯨꯗꯣꯜꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯍꯦꯔꯥꯗꯒꯤꯁꯨ ꯈꯤꯇꯪ ꯄꯦꯖ 10 ꯀꯨꯟꯃꯨꯛ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯔꯝꯒꯗ꯭ꯔꯥ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯕ ꯑꯗꯨꯅ ꯆꯦꯞꯇꯔꯁꯤ ꯈꯤꯇꯪ ꯇꯞꯅ ꯃꯗꯨ ꯄꯥꯏꯒꯦꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗꯁꯨ ꯂꯥꯏꯔꯤꯛꯁꯨ ꯂꯩꯖꯗꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯇꯥꯗꯁꯤꯁꯨ ꯂꯩꯇꯕꯁꯤꯗ ꯑꯃꯗ ꯑꯃꯨꯛ ꯍꯪꯕ ꯂꯩꯔꯝꯗꯕ ꯂꯩꯇꯕ ꯑꯗꯩ ꯑꯩꯅ ꯕꯖꯥꯔ ꯆꯠꯂ ꯊꯤꯔꯨꯔꯁꯤꯔꯅ ꯈꯟꯕꯗ ꯑꯩꯅ ꯀꯣꯟꯅ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯑꯃ ꯂꯥꯛꯑꯦ ꯑꯁ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯁꯔꯃꯥꯁꯦ ꯏꯕꯦꯝꯃꯁꯤ ꯅꯝꯕꯣꯜ ꯀꯣꯂꯦꯖꯗ ꯃꯥꯁꯨ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯂꯣꯡꯗꯤ ꯑꯣꯏꯔꯒ ꯑꯩꯅ ꯍꯜꯂꯤ ꯆꯍꯤ 2ꯒꯨꯝꯕ ꯁꯦꯅꯤꯌꯔ ꯑꯣꯏꯔꯝꯒꯅꯦꯅ ꯈꯟꯖꯩ ꯑꯗꯨ ꯏꯕꯥꯅꯤꯁꯤ ꯑꯗꯨꯝ ꯋꯥꯔꯤꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯇ꯭ꯌꯨꯁꯟ ꯇꯝꯕ ꯀꯩꯗꯧꯕ ꯃꯌꯥꯝꯒꯤꯁꯤ ꯅꯤꯡꯁꯤꯡꯉꯛꯑꯒ ꯑꯩꯅ ꯅꯍꯥꯟꯒꯤ ꯅꯣꯡ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯕꯖꯥꯔꯗ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄꯗ ꯍꯜꯂꯛꯄꯗ ꯄꯥꯕꯨꯡꯒꯤ ꯌꯨꯝꯁꯦ ꯁꯪꯒꯥꯏꯁꯦ ꯊꯤꯔꯀꯥꯟꯗ ꯑꯩꯁꯦ ꯏꯕꯨꯡꯉꯣ ꯗꯤꯅꯦꯁꯁꯨ ꯍꯥꯟꯅ ꯋꯥꯔꯤꯗꯤ ꯁꯥꯖꯈ꯭ꯔꯦ ꯁꯛꯃꯛꯇꯤ ꯍꯦꯛ ꯈꯪꯅꯖꯗ꯭ꯔꯤꯕ ꯍꯦꯛꯇ ꯍꯪꯉꯒꯦꯗ ꯑꯩꯅ ꯑꯩꯁꯦ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯌꯨꯝꯁꯦ ꯀꯣꯏꯊꯤ ꯊꯤꯔ ꯍꯪꯖꯔꯨꯀꯥꯟꯗ ꯏꯕꯨꯡꯉꯣ ꯗꯤꯅꯦꯁꯁꯨ ꯂꯩꯕꯤꯔꯝꯃꯦ ꯏꯃꯥ ꯏꯕꯦꯝꯃꯗꯨꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯂꯩꯔꯝꯃꯦ ꯈꯣꯏꯔꯝꯖꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯁꯔꯃꯥꯁꯨ ꯃꯣꯏꯅ ꯀꯧꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯕ
ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯉꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯑꯗꯩ ꯃꯥꯒꯤ ꯑꯃꯨꯡ ꯃꯄꯨꯔꯣꯏꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐꯝꯃꯤꯟꯅꯗꯅ ꯒꯦꯗꯔꯤꯡ ꯃꯆꯥ ꯑꯃ ꯇꯧꯔꯦ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯗꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗꯁꯨ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯁꯤꯅ ꯂꯥꯁ ꯀꯣꯄꯤ ꯑꯃꯗꯤ ꯂꯩꯔꯦ ꯁꯤ ꯑꯣꯏꯅ ꯄꯥꯏꯕꯤꯈ꯭ꯔꯣ ꯍꯥꯏꯗꯅ ꯌꯥꯝ ꯍꯔꯥꯎꯅ ꯏꯕꯨꯡꯉꯣ ꯗꯤꯅꯦꯁꯅ ꯂꯥꯏꯔꯤꯛꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯈꯨꯠ ꯁꯤꯟꯅꯕꯤꯔꯒ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯣꯟꯅ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯐꯝꯊꯔꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯉꯁꯤꯒꯤ ꯃꯨꯅꯤꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯄꯥꯏꯖꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯈꯣꯏ ꯇꯥꯗꯁꯦ ꯑꯍꯤꯡꯗꯨꯃꯛꯇꯗ ꯑꯩꯁꯦ ꯂꯣꯏꯁꯜꯂꯦꯕ ꯄꯥꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯕ ꯐꯩ ꯍꯥꯏꯖꯕ ꯅꯠꯇꯕ ꯄꯥꯔꯨꯔꯒ ꯁꯨꯛꯇꯣꯛ ꯇꯣꯛꯅꯤꯡꯗꯕꯗꯣ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈꯤꯕ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯋꯥꯕ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯇꯥꯗꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯄꯤꯇꯠ ꯄꯥꯇꯠꯂꯕ ꯑꯗ ꯑꯍꯜ ꯂꯃꯟ ꯂꯩꯇ꯭ꯔꯕ ꯑꯃꯅ ꯀꯌꯥꯝ ꯋꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯗꯁꯤꯗ ꯌꯥꯝ ꯐꯖꯅ ꯌꯦꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯁꯤ ꯐꯪꯉꯛꯄꯗ ꯑꯗ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯏꯅꯥꯎ ꯁꯔꯃꯥꯅꯁꯨ ꯑꯁ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯌꯨꯝꯗꯒ ꯆꯦꯜꯂꯨꯔꯀꯥꯟꯗ ꯐꯤ ꯐꯅꯦꯛꯀ ꯄꯤꯗꯅ ꯑꯆꯥ ꯑꯊꯛꯀꯁꯦ ꯌꯥꯝꯅ ꯄꯤꯔꯛꯇꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯥꯏꯅꯔꯛꯏ ꯂꯥꯏꯔꯤꯛꯁꯨ ꯐꯪꯉꯕꯅꯤꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯑꯃꯨꯛꯀ ꯍꯜꯂꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯇꯥꯗꯁꯤꯗ ꯄꯥꯕꯨꯡꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯏꯔꯝꯗꯕ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯌꯥꯝ ꯐꯣꯡꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯇꯧꯔꯝꯕ ꯊꯕꯛꯇꯤ ꯌꯥꯝ ꯇꯧꯔꯝꯕ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯣ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯅꯤꯖꯨ ꯑꯔꯥꯝꯕꯝ ꯁꯔꯖꯨꯕꯂꯥ ꯑꯉꯣꯝ ꯃꯣꯍꯝꯃꯗ ꯁꯥꯍꯤꯗ ꯒꯨꯗ ꯏꯚꯅꯤꯡ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣꯝꯒꯤꯅ ꯑꯩꯒꯤꯅ ꯒꯨꯗ ꯃꯣꯔꯅꯤꯡꯅꯤ ꯑꯍꯩꯕꯝ ꯈꯨꯃꯟ ꯏꯅꯥꯎ ꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯁꯨꯔꯖ ꯃꯉꯥꯡ ꯃꯦꯁꯦꯖ ꯑꯣꯜꯔꯦꯗꯤ ꯏꯔꯛꯄ ꯎꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯉꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯁꯣꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯐꯖꯔꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯂꯩꯕꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪꯕꯗ ꯏꯃꯥꯅ ꯄꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯑꯣꯏꯅ ꯇꯧꯔꯒ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯥꯕꯗ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯅꯤ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯀꯥꯟꯗ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯎꯅꯔꯀꯥꯟꯗ ꯃꯥꯒꯤ ꯑꯅꯧꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯃꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯖꯔꯅꯤꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯃꯌꯥꯝꯒ ꯋꯥꯔꯜꯒꯤ ꯋꯥꯔꯤꯒ ꯃꯥꯟꯅꯗꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥꯏꯇꯔꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯀꯥꯟꯗ ꯂꯥꯁ ꯀꯣꯄꯤꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯊꯣꯛꯄꯤꯔꯛꯄꯗꯣ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤꯅꯤ ꯍꯥꯏꯔꯒ ꯄꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯅꯤꯄꯨꯔꯤꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯒ ꯂꯥꯁ ꯀꯣꯄꯤ ꯑꯣꯏꯔꯁꯨ ꯃꯥꯅ ꯄꯤꯊꯣꯔꯛꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯑꯗꯒꯤ ꯏꯃꯥꯅ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯨꯔꯃꯥ ꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤꯗꯨ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯗꯤꯅꯦꯁꯅ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯑꯃ ꯏꯃꯥꯅ ꯃꯊꯪꯒꯤꯗ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯏꯃꯥꯅ ꯇꯝꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯥꯏꯕ ꯃꯃꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯃꯥꯅ ꯃꯥꯒꯤ ꯃꯔꯝꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅ ꯁꯤꯒꯤ ꯕꯨꯛꯁꯤ ꯂꯩ ꯚꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯔꯣꯗ ꯃꯁꯤ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯅ ꯏꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯏꯪꯂꯤꯁꯇ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯕꯁꯤꯅ KH ꯀꯨꯟꯖꯣ ꯁꯤꯡꯅ ꯇꯧꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯁꯟꯁꯤ ꯈꯤꯇꯪ ꯈꯟꯒꯠꯄꯤꯔꯛꯑꯀꯥꯟꯗ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯍꯥꯏꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯅꯣꯡꯃꯥꯏ ꯄꯟꯗꯤꯠ ꯍꯥꯏꯅ ꯈꯪꯅ ꯃꯌꯥꯝꯅ ꯃꯤꯡ
ꯃꯤꯡꯑꯣꯏꯅ ꯈꯪꯅꯕꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯇꯣꯝꯕꯤꯁꯤꯡꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯈꯟꯒꯠꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯄꯒꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯃꯅꯤ ꯑꯗꯣ ꯏꯃꯥꯅ ꯍꯤꯖꯝ ꯒꯨꯅꯣꯒꯤ ꯊꯤꯒꯠꯂꯛꯄꯁꯤꯗ ꯑꯩꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯌꯦꯡꯕꯅꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯀꯔꯤ ꯂꯝꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯏꯕꯤꯔꯛꯎ ꯃꯅꯤꯁꯤꯡ Good evening, Inau Tombi Maisnam, Khandrakpam Imphal East-dagi yengbiri, yam nungai. Khamjat na yamna nungai tabada haina ibirai, yam nungai kamensi ubada, karam taubiri, weekend, asi lakpasiba, ako'y sidadi nung khara chire, ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯗꯒꯤ ꯒꯥꯔꯗꯦꯟ ꯌꯥꯝ ꯐꯖꯅ ꯂꯩ ꯁꯥꯠꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯁꯤꯇꯪ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯗ ꯊꯥꯖꯩ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯕꯤ ꯀꯨꯀꯨꯝꯕꯔ ꯄꯥꯝꯕꯤ ꯈꯔ ꯊꯥꯕꯅꯦ ꯑꯩꯅ ꯑꯩꯒꯤꯗ ꯑꯗꯨ ꯈꯔ ꯍꯧꯒꯠꯂꯛꯑꯦ ꯑꯗꯒꯤ ꯕꯤꯟꯁ ꯑꯗꯒꯤ ꯃꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯑꯃ ꯑꯣꯏꯔꯤ ꯏꯟꯗꯤꯌꯥꯗꯗꯤ ꯈꯤꯇꯪꯗꯤ ꯁꯥꯏ ꯍꯥꯏꯅ ꯇꯥꯖꯩ ꯇꯤꯡꯁꯪ ꯅꯨꯡꯁꯥ ꯇꯥꯕꯝ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯝꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯒꯦ Bishoy Thodam, Angom Lenin, Mohammad Amjad Khan, Lilongdagi tabiri Thawbal district yam nungai Lilong haiba mafamsi aigidi yamna special oiba mafamni akoi baba si kaino voice check tawbasi tadabra Kingston ay amtang check tawge ko voice aigisi tadabra kaino amtang haibiro ado aise narubagi khonsu kitang sibane adugi adugisu oiramba yai kamain tawre khonsi amtang comment tawbirau Kingston tabada sound si abirabra haibadu okay all right aina sumaina akoigi keno se sound yadaba any yadaba si sumaina comment tawbirau adoidi akoina khudakta semdokpa ngambadu aduna ima amu yaubire ima changabani ai matam manghandana imana imada muk sinajarage akoi mayam yengbiri imagi program ngai minari pumnamakna akoi lilongdagi akoigi ichinenau si yaubiri Muhammad MK Amjad Khan haiba aina ming pabada kitang soikibadu ngakpigani tare na haibire ima dudi imana haibigadabdu adum makha tabiyu ꯑꯗꯣ ꯑꯩꯒꯤ ꯏꯁꯥꯁꯦ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯑꯗꯨ ꯑꯃꯨꯛꯀ ꯃꯨꯊꯠꯂꯒ ꯁꯦꯝꯃꯣꯔꯥ imana aise udbidabra ꯎꯗ꯭ꯔꯦꯕ ꯑꯝꯇ ꯑꯩꯁꯨ ꯎꯗ꯭ꯔꯦ ꯅꯪꯁꯨ ꯎꯗ꯭ꯔꯦ ꯈꯣꯟꯗꯤ ꯇꯥꯗꯕ okay adudi imana akoi udradi imana wari sabada nungairoi ado amuk muthatlaga amuk changbiro aduga akoigi side dai imasi ui ado amuk changbiro akoi mayam amtang ngaiminasi akoi mana akoigi view si udragadi blind da pabadu mangonda kitang enjoy tawbo watkani aduni yam nungai aduna lilong si aina ngasaigi panjakhibadu akoi baba si ai pu pokpiba aigi father si lilong haurebi college da oza oirame adumana oza oiringaida aina marakta mai matung illa kanda lilonggi family
ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎ ꯐꯦꯃꯤꯂꯤ ꯈꯔ ꯒꯤ ꯐꯦꯃꯤꯂꯤꯗ ꯆꯪꯉꯀꯥꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯈꯤ ꯑꯗꯨꯅ ꯂꯤꯂꯣꯡ ꯄꯜꯂꯛꯄꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤꯁꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯎꯕꯤꯔꯕ꯭ꯔꯥ ꯎꯔꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯑꯩꯒꯤ ꯏꯆꯥꯅꯨꯡꯖꯨꯒ ꯂꯥꯁꯨ ꯉꯁꯤꯗꯤ ꯃꯃꯥꯡ ꯐꯝꯃꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯁꯦ ꯃꯄꯥꯝꯗ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯅ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯨꯝ ꯃꯣꯏ ꯂꯥꯛꯑꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯌꯣꯠꯔꯣ ꯀꯔꯤꯑꯣ ꯇꯧꯕꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯉꯥꯏꯈꯣꯅ ꯉꯥꯏꯅꯔꯤꯅꯤ ꯃꯥꯁꯨ ꯃꯄꯥꯝ ꯂꯥꯛꯇꯣꯔꯝꯅꯤ ꯍꯧꯖꯤꯛ ꯑꯗꯒꯤ ꯐꯔꯨꯛ ꯈꯥꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯁ ꯊꯧꯕꯥꯜꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯇꯥꯕꯤꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯊꯪꯒꯤ ꯌꯨꯝ ꯊꯣꯛꯂꯛꯄꯗ ꯊꯧꯕꯥꯜꯗ ꯁꯣꯏꯗꯅ ꯅꯣꯡꯃ ꯀꯣꯏꯖꯔꯛꯀꯦ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯗꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯅꯅꯕ ꯏꯃꯥꯗ ꯑꯩ ꯁꯤꯟꯅꯖꯔꯒꯦ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯄꯥꯕ ꯂꯣꯏꯖꯒꯗꯧꯔꯤꯕꯁꯤ ꯂꯣꯏꯁꯟꯕꯗ ꯄꯥꯝꯃꯨꯕ ꯑꯗꯨꯒꯨꯝꯂꯕ ꯁꯂꯥꯝꯒꯤ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯨꯅꯤ ꯍꯥꯏꯁꯦ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯖꯕꯅꯤ ꯑꯣꯖꯥꯅꯒ ꯇꯧꯕ ꯅꯠꯇꯦ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯣꯖꯥꯒꯤ ꯂꯥꯏꯔꯤꯛ ꯃꯉꯥꯗꯣ ꯑꯩꯅ ꯑꯩꯒꯤ ꯀꯣꯄꯤꯗꯨ ꯅꯠꯇꯕ ꯃꯉꯥꯗꯣ ꯑꯩ ꯀꯣꯄꯤꯁꯦ ꯊꯤꯕ ꯈꯪꯗꯕ ꯍꯧꯖꯤꯛ ꯑꯗ ꯑꯩ ꯃꯤꯍꯨꯟ ꯄꯥꯈꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅꯩ ꯀꯣꯄꯤ ꯃꯉꯥꯁꯦ ꯃꯄꯨꯅ ꯂꯣꯏꯅ ꯄꯔꯕ ꯂꯥꯛꯑꯒ ꯂꯣꯏ ꯂꯧꯈ꯭ꯔꯕ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯔꯝꯃꯦ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ ꯑꯗꯨꯅ ꯂꯥꯁꯀꯤ ꯀꯩꯅꯣꯅꯤ ꯑꯔꯣꯏꯕꯒꯤ ꯀꯩꯅꯣꯗꯨꯒ ꯄ꯭ꯔꯦꯒꯥꯞꯇꯨꯒ ꯂꯥꯁ ꯕꯠ ꯋꯥꯟꯗꯨꯗ ꯌꯥꯝꯅ ꯐꯖꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯕꯒ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯀꯤꯔꯝꯃꯦꯕ ꯀꯩꯅꯣ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯗꯣꯏꯁꯦ ꯀꯥꯏꯅ ꯑꯗꯨ 1968ꯇ ꯏꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯃꯃꯥꯡꯒꯤ ꯑꯩꯅ ꯁꯝ ꯇꯧꯕꯗ ꯃꯃꯥꯡꯒꯤ ꯆꯠꯊꯖꯔꯛꯄ ꯀꯩꯅꯣꯗꯨ ꯆꯦꯞꯇꯔꯗꯣ ꯆꯍꯤ 5 ꯕꯤꯔꯥꯠꯇ ꯂꯣꯠꯄ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯒꯤ ꯑꯥꯔꯊꯁꯦ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯒꯦ ꯑꯣꯖꯥꯁꯤ ꯃꯇꯝ ꯆꯥꯗꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯦ ꯆꯍꯤ 5ꯁꯦ ꯕꯤꯔꯥꯠꯇ ꯂꯣꯠꯂꯀꯥꯟꯗ ꯕꯤꯔꯥꯠꯇ ꯂꯣꯠꯄ ꯍꯥꯏꯗꯤ 5ꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯙꯤꯁꯊꯤꯔ ꯑꯗꯨꯒ ꯚꯤꯝ ꯑꯔꯖꯨꯟ ꯅꯀꯨꯟ ꯁꯍꯗꯦꯕ ꯃꯆꯤꯟ ꯃꯅꯥꯎ 5ꯁꯦ ꯆꯍꯤ ꯀꯩꯅꯣ ꯑꯃ ꯂꯣꯠꯄꯅꯤ ꯆꯍꯤ 5 ꯑꯃꯨꯛ ꯂꯣꯏ ꯊꯥꯔꯨꯔꯒ ꯌꯥꯝꯅ ꯑꯣꯠꯄꯅꯦ ꯃꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤꯁꯦ ꯃꯗꯨ ꯕꯤꯔꯥꯠꯇ ꯂꯣꯠꯄ ꯍꯥꯏꯅ ꯀꯧꯕꯅꯤ ꯑꯗꯨꯒꯤꯗꯨ ꯁꯤꯗꯅꯕ ꯍꯥꯏꯅ ꯃꯣꯏ 5ꯁꯦ ꯍꯥꯠ ꯑꯣꯏꯅ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯒꯤ ꯆꯦꯞꯇꯔꯗꯨꯒꯤ ꯃꯃꯤꯡꯁꯦ ꯊꯣꯜꯂꯤ ꯑꯣꯖꯥꯅ ꯆꯍꯤ 5 ꯕꯤꯔꯥꯠ ꯂꯣꯠꯄ ꯑꯗꯨꯅ 1964ꯗ ꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯗꯨꯅꯤ ꯑꯗꯨꯒꯤ ꯂꯥꯁꯀꯤ ꯄ꯭ꯔꯦꯒꯥꯞꯇꯨꯝꯇꯪ ꯑꯩꯅ ꯁꯝꯑꯞ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕ ꯁꯤ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯕꯤꯔꯥꯠꯇ ꯂꯣꯠꯈ꯭ꯔꯦ ꯃꯥ MA ꯇꯝꯗꯣꯔꯝꯅꯤ ꯇꯝꯃꯕꯅꯤ ꯑꯗꯨꯅ ꯃꯊꯪ ꯆꯠꯊꯕꯅ 1969 ꯆꯪꯂꯛꯄꯗ ꯑꯩ TTC ꯄꯔꯤꯈꯥ ꯄꯥꯁ ꯇꯧꯔꯦ DEM ꯀꯣꯂꯦꯖꯇ ꯑꯣꯅꯔꯁ ꯐꯪꯂꯦ ꯑꯗꯨꯅ ꯑꯩ MA ꯇꯝꯒꯦ ꯍꯥꯏꯔꯕꯗꯤ ꯐꯤꯂꯣꯁꯣꯐꯤꯗ ꯇꯝꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯇꯝꯕ ꯆꯠꯄꯗꯨ ꯉꯝꯗꯕꯗ ꯇꯥꯔꯤ ꯇꯧꯕꯨꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯅꯕꯀꯤꯁꯣꯔ ꯑꯩꯈꯣꯏꯅꯤꯁꯦ ꯂꯨꯄꯥ 40ꯗ ꯊꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯒ ꯑꯣꯖꯥ ꯑꯣꯏꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤ MA ꯇꯝꯕ ꯆꯠꯂꯅꯤ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩꯕꯗꯨ ꯌꯣꯜꯂꯒ ꯑꯩꯁꯨ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯃꯥꯗꯧꯅ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩꯕꯗꯨ ꯌꯣꯜꯂꯒ ꯆꯠꯄꯗ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯂꯧꯁꯤꯡ ꯌꯣꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯅꯔꯝꯃꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯣꯜꯂꯝꯒꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯌꯣꯜꯂꯛꯏ ꯏꯃꯥꯅ ꯌꯥꯔꯦ ꯑꯗꯨꯝꯅ ꯃꯥꯅ ꯍꯧꯔꯛꯄ ꯏꯍꯧꯗ MA ꯇꯝꯕ ꯆꯠꯂꯦ ꯒꯧꯍꯥꯇꯤꯗ ꯃꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯊꯥꯒꯠꯂꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯖꯥꯅ ꯀꯥꯎꯕ ꯉꯝꯗꯕ ꯑꯗꯨꯅ ꯁꯪꯒ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯑꯐꯕ ꯁꯪꯒ ꯇꯤꯜꯂꯨ ꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯐꯠꯇꯕ ꯁꯪꯒ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯇꯧꯔꯝꯗꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯊꯪꯒꯤ ꯉꯁꯤꯗꯒꯤ ꯍꯧꯖꯒꯗꯣꯔꯤꯕꯁꯦ ꯉꯁꯤ ꯄꯥꯕ ꯍꯧꯖꯒꯗꯣꯔꯤꯕꯁꯦ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯀꯥꯏꯅꯕ ꯍꯥꯏꯕꯅ ꯌꯥꯝ ꯀꯤꯖꯈ꯭ꯔꯖꯥꯠꯅꯤ 1969 ꯃꯨꯅꯤ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯗꯧꯔꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯤ ꯏꯍꯧꯔꯛꯏ ꯅꯪꯅ ꯄꯤꯁꯤ ꯈꯥꯝꯃꯨ ꯑꯩ ꯏꯒꯦ ꯌꯥꯝꯅ ꯅꯪꯒꯤ ꯃꯌꯥꯝꯅ ꯅꯪꯒꯤ ꯄꯥꯎ ꯉꯥꯏꯔꯤ ꯀꯔꯝꯅ ꯄꯥꯎꯗꯝꯁꯤ ꯂꯣꯏꯗꯅ ꯇꯣꯛꯀꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯔꯤꯕ ꯃꯨꯅꯤꯗꯨꯕꯨꯅꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯨ ꯅꯠꯇꯦ ꯑꯗꯨ ꯀꯔꯝꯅ ꯄꯥꯎꯗꯝꯁꯤꯒꯦ ꯂꯣꯏꯗꯅ ꯇꯣꯛꯀꯅꯤ ꯀ꯭ꯂꯥꯁ 9ꯒꯤ ꯄꯔꯤꯈꯥ ꯂꯥꯞꯇꯛ ꯎꯅꯈꯤꯕ ꯑꯗꯨꯗꯒꯤ ꯅꯪ ꯑꯩ ꯎꯅꯗ꯭ꯔꯤ ꯃꯗꯨꯅ ꯑꯔꯣꯏꯕ ꯎꯅꯕꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯄꯥꯎ ꯇꯥꯍꯧꯗ꯭ꯔꯤ ꯃꯗꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ
ꯑꯩꯗꯤ ꯃꯗꯨꯗꯒꯤ ꯆꯍꯤ 5ꯁꯦ ꯕꯤꯔꯥꯠꯇ ꯂꯣꯠꯂꯕꯅꯤ ꯄꯥꯟꯗꯣꯞ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯨꯝ ꯃꯗꯨ ꯃꯍꯥꯛ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯨꯅꯤꯁꯦ ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯂꯤꯔꯛꯂꯒꯦ ꯑꯩ ꯇꯁꯦꯡꯅ ꯃꯍꯥꯛ ꯎꯅꯕ ꯀꯤꯈꯤꯕꯅꯤ ꯃꯍꯥꯛ ꯀ꯭ꯂꯥꯁ 9 ꯉꯥꯎꯈꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯊꯥꯈꯤꯕꯔꯥ ꯊꯥꯔꯒꯅ ꯄꯔꯤꯈꯥꯗꯨ ꯉꯥꯎꯈꯤꯕꯔꯥ ꯃꯗꯨꯁꯨ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯆꯍꯤ 5 1964 ꯗꯒꯤꯅ 69 1959ꯒꯤ wari ay sukhang khangdrabani nahangna metric parikha ngamlaga college kakhibara kari college da tami adumasu amambani aingonda dem college da di nahak lakhide laklabadi ai soidana ugani matamduda college yamba natri aduna aina khanbada nahak class 10 tamlaga nangi mahegi khongchat loisin khabara asini sahi 5 du nang kaidawraga lenki yumdana kaidawdana laiki madu ay laktuna yenglafam thokpani adubu adu phawba ay tawkhidre nangna aigi pawkhumdi ko na taramla nangna aigi pawbudi ko na taramlani pawdu tabada nahak aibu tin sitlamgani sitpham thoi maram leitana nangbu kaihoramlaga aina lamphang chatkibagi nupa haiba jada se nangna tukat charamgani aigi dasa nangna khangdabanina aibu hangoiramgani madu kaide aina nangonda amuktangi sengdoklu de amuktasu sengdoklu de nangdi munini mong hadabini aduga kaisu yausang thoktuna phimunba abetaina ba yauramloi imungda nangi taibang amata leiramgani aduga lowsing kumdana nangi phajaba manghanba chu wolhanba adusu tarongani thajade adi sinna takpadi magi imungi condition dugi phongdokpani aidi munigi condition ji yamna lairaba aduga yamna suba kaidobadu ma tawde haibani paw lobada nangi palem panthona nangu numit thagum yenglini haiba taki yenglibani haiban haina taki aina namangda leblaba ngamkhidabadi aigi apaiba dasa adunani aina karino nangonda tamlugadaba pawdubo ai nang udanaba hotnaki ai MA oinaba hotnaki sahi 5 du aigi angakpa mawongda lanthengnaki laira nang punamak namtheklaga chatkibani adubu aina khanba amatangdi ngasi haidoklage ai MA hek loibaga nangi khongul amatangdi liraga isam samna nang kaidawri ai lankhre haina haijage khankibani low sangam ado lupa lising 2,500 da yonthoklaga ibai amada paihelamlaga chelabani gauhatida matamdu thenglabani august tha yauchilaklabani june tha da emission loinakhrabani adubu asamgi reorganization gi irang leiramba asam ga meghalaya ga khaidongnabagi andolan mayam leiramba session theng tharakpadagi laibak phaduna mingchanba phangki mingchanlabasu lairik ti tamkhide makha tambasu yaroidori matam khara aduga yumda amukang tholokpagi khudongchaba amadi phangki ai aduda dimapur phawba rail tonglaga aphangba malgari amada imphal yorakhibani imphal bu yorabadi thoklaba ama laklani khanki moirang parking da chelakpa bus amakhak phangduna ai numitu yum panglaki lamchang lakpagi wabana ai di bus manungda ui duna lakhi adubu pung thauraga bel makon ama bel ai dil hongbagi bel do nakongda taraki bus khanglep lepa aduda ai makeup khangthok thoklaki bel makol dusu kankhatlaki luhongba ama sorok lalakpadagi bus thatpa oiramle bel du sorok adu lanthokre aduga kainayagi dolai ama nomhau sorok adu lanaba leisilaki aidi driver gi maningda phamlakpada dolai du phajana ure ayengba pumbana kaina phajai haina laungne aichu chumna yengpham thokpagi yengthoklubani aduga dolai da phamliba phiban paiduna mong hadana lurukna lagliba kaina adudi atai kana su oiramdre aigi thawai oiribi mahak oiramle munise ai wanthage tawki kaya da phajai muni nangna poloi set ka jenglei ha koki leitengna tagu tarengal khutki pambongya amata watana leitenglaga nangna numhau chatkibado imitchina kuptana yengjahoki nangdi leptabanina sorok lanthokre tungyan ukidre nangi tung inba ahallaman marup mapija loina lanthokre
ꯑꯩꯅ ꯅꯪ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯪꯅꯤꯡꯗꯨꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯈꯪꯂꯦ ꯕꯤꯁꯦꯟꯄꯨꯔꯒꯤ ꯑꯋꯥꯡꯒꯤ ꯂꯝꯕꯤ ꯗꯥꯛꯇꯔ ꯈꯅꯥ ꯃꯌꯥꯒꯤ ꯇꯣꯡꯖꯩ ꯃꯔꯤꯜ ꯂꯝꯕꯤ ꯑꯗꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯣ ꯅꯪ ꯕꯤꯁꯦꯟꯄꯨꯔꯗ ꯂꯩꯕ ꯇꯥꯔꯕ ꯑꯩꯅ ꯈꯟꯈꯤ ꯌꯨꯝ ꯌꯧꯕꯗꯨ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯐꯥꯎꯕ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯆꯪꯂꯦ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯈꯛꯇ ꯑꯣꯏꯔꯝꯂꯦ ꯊꯋꯥꯏꯗꯤ ꯅꯪꯒꯤ ꯗꯣꯂꯥꯏ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯆꯪꯍꯧꯔꯦ ꯊꯋꯥꯏ ꯃꯥꯗꯤ उरमलगनी नंगना दोलाइदगी तपना कुमथरगा ड्यूटी ओफम ताना नमानबा अनीना कोलगा पुसनबदो अदुदई मौ अहुमना नंगबु कोंदुना पुसिलगा नंगना तुलसिबों खोरंबा मेगी युमदुगी दारी लाइबा कत्तुना काबदुसु अदुदा पेंद्रदुना थवाई मादी संगलंगनी नतुंग इंदुना नंगना मीगी लाइनिंग थौ खोरंबा मने मकू ओइगदौरिबदु खोइरंबा अदुदगी नंगी अनौबा का अदुदा पुसनबा फावबा अदुना पेंद्रदुना थवाई मादी कदाइदनो नप्तुना नंगना मौ अनौबी सादुना वाइसिट लमसिट तौबा चाक चानिंगदगुम तौबा लुखाक सेंबा लोइना मा यावरंगनी नंगी पक्चबी हंगाम पाल मचूगी फनेक संबानबा इना फी इल्लगा कोल चांबदो थवाई मादी पाखतलंगनी चोटलगद्रा हाइना अदुबु मराइबक थीबा थवाइदो नंगनदी उबीदबनीना कौबा फावबा कौबीरमलरोइदो थबक पुनमक लोइरगा नंबु अनौबीना नेमना नंगी अनौबा कादुदा थिंजलंबा मतांग अदु थवाई माना चंगबा ngamdrabada halakki aigi chadatnaraba hakchang asi tushonnana adubu muni nangna dolaida changkibado aina bus manungdagi pirambani yaifa mangol nangi yaifa bata oyu nangi punsida awaba haibadu leitaba oirasanu turei rei chendaba oyu ko haina aina chamarak yaifa mangol pirambani nang yaifau nang nungayu hairibasi ayeng tumba yakidre kalak kanjau phaurambadagi milu animak cholakle hogatle aduga sareng matek asimatangdi iki aidi malini nangna leirangni malina leirang heknate aduna leirang bina hekibani nangbu masina aigi kari wa leiri leirangna leimang yokibada leirangna migi napa yokibada maduda luijare maligi asa mapok ama leiramlaba thengnasiko madudadi mali oiraroi ai leirangbi soidana oijage nangbu heklaga napada chinjage nangna nuja oina aina lei oina poklaba oijage nangi sainongi lehau thengjage amuktasu nangi khajai pinabi sanogo taibang mupu aduna sida mu asaigi chapter du loisanjare thawaiga hakchangga kainaba habisida Muni gi aroiba wahei sina last kanoni pregap oigadori bani Chahi kunmuki matungda after 20 years ta Muni gi paudam loijarage ai hena haijararoi watnasu tamjararoi Muni luhongki ba Chahi ani pharakpa 1970 da ai MA loiduna thorakli thorakpaga paikha haidoktringaida CI college matamduda public college da thabak changle madanda public college kauramba CI si chanambam ibo macha haibani khara koi senjau paiba amana magi mamingda donate tawraga katkiba adugi college huji pawda CI college am chauraga leire aduda thabak changle nungdang college ni college ase isinga machamapan humangagi public meeting da warep lawraga lingkhat pa hobaduna isinga maga chamapan humputareta lisinga ma chamapan humpumangada lingkhatlaganda lisinga ma chamapan humputareta gi class hokibani candle na tambani ahamba horakpagi wabadunida loiraga satri singdu yumda thilamba asisu ojasingi mathawni edi nungdang tamisina ayung nungdinduda thabai inghang tawba kangbu singsina laik tamba phangnabaina ayambana nungdangi college oina lingkhatlamba ngakani lisinga ma chamapan humdrama thoidadi CI college haina nungthilgi college ole Bisenpur Higher Secondary da wairaga tamlambado konung amanbada punglakle chawkraba ka mangagi sangkraba building ama donor Sri Chanambam ibom chana sabiduna magi mamingda college asigi maming hongkibani chingthak asidai yengthakibadadi Bisenpurgi mafam loina ure khada thongjaw rok turelgi iselna wa matam pumbada chenbana nungsiba makol ama su thohali nongchupta ima ipa lai maton chingjaw nga tuna leire aiga maga hek naksinari chingdondagi humtharakpa ayingba nungsina matam pumbada college manung mapan situna leibana pangkhagi mathok leikide
ꯍꯥꯏꯗꯤ ꯐꯦꯟ ꯄꯥꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯕꯗꯣ ꯆꯤꯡꯊꯛꯇꯨꯗ ꯌꯦꯡꯊꯔꯛꯄꯗ ꯃꯈꯣꯜꯗꯤ ꯇꯥꯗꯅ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯌꯥꯝ ꯆꯦꯟꯕ ꯐꯖꯕ ꯃꯑꯣꯡꯅꯤ ꯂꯥꯛꯇꯛ ꯌꯦꯡꯊꯈꯤꯕꯗ ꯂꯣꯛꯇꯥꯛ ꯏꯄꯥꯛꯅ ꯂꯪꯅ ꯉꯥꯜꯂꯤꯕꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯖꯕ ꯄꯨꯝꯕꯗꯣ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯄꯦꯟꯕ ꯉꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯗꯤ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯅꯣꯡꯆꯨꯞ ꯆꯤꯡꯅꯤꯡꯗ ꯌꯨꯝ ꯑꯃ ꯊꯤꯕꯗ ꯄꯨꯛꯅꯤꯡ ꯆꯪꯏ ꯃꯨꯅꯤꯅ ꯗꯣꯂꯥꯏꯗ ꯆꯪꯈꯤꯕ ꯌꯨꯝꯗꯨ ꯀꯔꯝꯕ ꯑꯣꯏꯔꯤꯗꯧꯅꯣ ꯈꯟꯕꯗ ꯑꯩ ꯃꯥꯏ ꯑꯋꯥꯡ ꯑꯣꯜꯂꯕꯅꯤ ꯍꯪꯕꯁꯨ ꯌꯥꯗ ꯊꯤꯗꯕꯁꯨ ꯌꯥꯗ ꯑꯩ ꯃꯇꯝ ꯈꯔ ꯋꯥꯈꯤ ꯑꯩ ꯃꯨꯅꯤ ꯈꯛ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯁꯨꯝ ꯈꯔ ꯍꯪꯕꯗꯒꯤ ꯃꯃꯩꯗꯗꯤ ꯄꯥꯎꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯃꯥꯅ ꯑꯣꯡꯂꯤꯕ ꯏꯃꯨꯡ 마부 ꯂꯧꯔꯤꯕ ꯃꯔꯥꯏꯕꯛ ꯐꯔꯕ ꯃꯤꯁꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯣꯏꯈꯤꯗꯦ ꯆꯍꯤ ꯂꯦꯡꯒꯥ ꯅꯨꯡꯁꯤꯅꯕ ꯀꯣꯏꯅꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯅꯔꯒ ꯂꯧꯕ ꯑꯍꯜ ꯂꯃꯟꯅ ꯊꯥꯖꯕ ꯑꯣꯖꯥ ꯑꯃꯅꯤ ꯍꯥꯏꯕꯗꯨꯗ ꯄꯤꯔꯛꯄ ꯑꯣꯏꯔꯝꯂꯦ ꯑꯩꯒꯤ ꯃꯨꯅꯤꯁꯨ ꯑꯄꯥꯏꯕ ꯗꯁꯥ ꯅꯟꯕ ꯑꯣꯏꯔꯝꯂꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯂꯦ ꯃꯥꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯊꯧ ꯂꯩ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯆꯤꯡꯊꯛꯇꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯗꯨ ꯌꯦꯡꯖꯔꯒ ꯄꯦꯟꯖꯕ ꯑꯗꯨ ꯃꯉꯥꯏꯔꯦ ꯌꯦꯡꯕꯗꯤ ꯇꯣꯏꯔꯦ ꯑꯩ ꯑꯁꯨꯝꯅ ꯈꯥꯡꯂꯛꯄꯁꯤ ꯆꯍꯤ 10ꯕꯨ ꯍꯥꯏꯔꯝꯂꯒꯅꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯕꯗꯨ ꯀꯣꯂꯦꯖ ꯀꯌꯥ ꯀꯥꯂꯦꯟ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯅꯣꯡꯖꯨ ꯀꯌꯥ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯊꯝ ꯎꯂꯦꯟ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯑꯩꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯣꯡꯃꯇ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯣꯡꯂꯨꯗꯦ ꯑꯩꯗꯤ ꯃꯥ ꯆꯠ ꯈꯣꯠꯄꯗꯤ ꯇꯧꯗꯕ ꯃꯣꯡꯒꯦ ꯍꯥꯏꯕꯁꯨ ꯈꯜꯂꯨꯗꯦ ꯑꯩꯅ ꯇꯠꯇꯅ ꯈꯟꯕ ꯑꯃꯗꯤ ꯂꯩꯈꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥ ꯑꯃꯇꯪꯒ ꯇꯝꯕ ꯌꯥꯎꯔꯤꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗꯀꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯂꯦꯖ ꯑꯁꯤꯁꯨ 1994ꯗꯗꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯗꯨꯅ ꯐꯨꯜ ꯐ꯭ꯂꯦꯖꯦꯠ ꯗꯤꯒ꯭ꯔꯤ ꯀꯣꯂꯦꯖ ꯑꯣꯏꯔꯛꯂꯕꯅꯤ ꯑꯥꯔꯠꯁ ꯑꯃꯁꯨꯡ ꯁꯥꯏꯟꯁ ꯁꯕꯖꯦꯛꯁꯤꯡ ꯁꯨꯅ ꯍꯥꯡꯂꯕꯅꯤ ꯑꯩꯕꯨꯁꯨ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯍꯥꯞꯄꯤꯗꯨꯅ ꯊꯧ ꯄꯨꯕ ꯍꯦꯟꯅ ꯄꯨꯍꯜꯂꯕꯅꯤ ꯑꯦꯀꯔ 38.5 ꯆꯥꯎꯕ ꯀꯣꯅꯨꯡ ꯂꯥꯏꯔꯦꯝꯕꯤꯅ ꯀꯣꯟꯕ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯑꯗꯨ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯂꯕꯅꯤ ꯑꯗꯨꯝꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯔꯛꯇ ꯇꯨꯃꯤꯟꯅ ꯅꯣꯡꯃ ꯑꯩꯒꯤ ꯀꯥꯗ ꯆꯤꯛꯅ ꯐꯝꯂꯤꯉꯩꯗ ꯁꯥꯇ꯭ꯔꯤ ꯑꯅꯤꯈꯛ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯏꯀꯣꯏ ꯀꯣꯏꯗꯅ ꯇꯝꯂꯔꯦ ꯀꯣꯏꯗꯕꯒꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯁꯥꯇ꯭ꯔ ꯂꯣꯏꯅꯕꯁꯤ ꯃꯔꯨꯞꯀꯨꯝꯅ ꯂꯣꯏꯅꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯅꯦꯅ ꯑꯣꯖꯥꯕꯨ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯅꯈꯣꯏꯒꯤ ꯏꯅꯦ ꯍꯥꯏꯕꯗꯤ ꯏꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯂꯦ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯅꯨꯡꯉꯥꯏꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯅ ꯍꯦꯟꯅ ꯈꯪꯅꯤꯡꯗꯨꯅ ꯃꯈꯥ ꯇꯥꯔꯨꯔꯦ ꯁꯥꯇ꯭ꯔꯤ ꯑꯅꯤꯗꯨ ꯅꯦ ꯇꯥꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯍꯜꯂꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕ ꯉꯔꯥꯡ ꯀꯣꯂꯦꯖ ꯍꯟꯈꯤꯕꯗ ꯀꯧꯁꯤꯜꯂꯒ ꯅꯈꯣꯏ ꯑꯣꯖꯥ ꯇꯣꯝꯕꯗꯣ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤ ꯈꯨꯝꯃꯤꯕ ꯏꯅꯦ ꯐꯩ ꯌꯥꯝꯅ ꯐꯩ ꯑꯣꯖꯥ ꯇꯣꯝꯕꯗꯤ ꯍꯥꯏꯅ ꯈꯨꯝꯃꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄ꯭ꯔꯥ ꯇꯥꯔꯛꯏ ꯑꯣꯖꯥꯕꯨ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯐꯔꯛꯄꯅꯤ ꯍꯥꯏꯔꯛꯏꯕ ꯑꯩ ꯇꯅꯤꯛꯈꯤ ꯈꯨꯝꯗꯣꯛꯈꯤ ꯃꯥꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯤꯅꯤꯗ ꯃꯈꯥ ꯇꯥꯔꯛꯄ꯭ꯔꯥ ꯇꯥꯔꯛꯈꯤ ꯍꯌꯦꯡꯗꯤ ꯑꯩꯅ ꯍꯪꯂꯛꯏ ꯇꯝꯃꯨꯀꯣ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯅꯤ ꯍꯣꯔꯦꯟ ꯌꯧꯔꯒ ꯍꯥꯏꯔꯝꯂꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗꯤ ꯈꯨꯝꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯔꯦ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯔꯛꯏ ꯍꯪꯂꯕꯗꯤ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯃꯥꯕꯨ ꯀꯝꯗꯧꯔꯤꯒꯦ ꯃꯥ ꯀꯝꯗꯧꯔꯤꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯏꯅꯦꯗꯤ ꯅꯥꯗꯅ ꯂꯩꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕꯗꯨꯅ ꯂꯣꯏꯔꯦ ꯁꯣꯟꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯗꯤ ꯅꯥꯕꯗꯣ ꯊꯨꯅ ꯐꯔꯣ ꯍꯥꯏꯔꯛꯏ ꯍꯥꯏꯌꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯊꯣꯛꯈ꯭ꯔꯒꯦ ꯀꯔꯤ ꯍꯥꯏꯔꯛꯏ ꯑꯃꯨꯛ ꯇꯝꯃꯣꯀꯣ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯤ ꯑꯩꯒꯤ ꯃꯨꯅꯤ ꯅꯥꯔꯕꯀꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯀꯣ ꯃꯥꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯅ ꯁꯣꯟꯊꯔꯛꯂꯕꯗ ꯑꯩꯕꯨ ꯍꯪꯂꯛꯂꯤꯕꯅ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯈꯛ ꯀꯥꯎꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯝꯕꯣꯏꯔꯦ ꯈꯜꯂꯨꯕꯗ ꯍꯦꯛ ꯆꯦꯟꯗꯨꯅ ꯑꯅꯥꯕ ꯍꯪꯅꯤꯡꯂꯛꯂꯦ ꯑꯗꯨꯕꯨ ꯀꯔꯝ ꯑꯣꯏꯊꯣꯛꯀꯅꯤ ꯑꯩ ꯏꯊꯧ ꯄꯥꯡꯕꯗꯨ ꯅꯨꯃꯤꯠꯇꯨꯗ ꯃꯪꯗ ꯄꯥꯡꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯤꯡꯃꯥꯏꯗꯒꯤ ꯃꯥꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯨꯔꯤ ꯃꯊꯪꯒꯤ ꯄꯥꯎ ꯉꯥꯏꯈꯤ ꯅꯥꯏ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯆꯔꯥꯡꯅꯈꯤ
ꯑꯃꯨꯛꯀꯁꯨ ꯍꯔꯥꯎꯏ ꯑꯩꯒꯤ ꯃꯨꯅꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯑꯩꯕꯨ ꯀꯥꯎꯕꯤꯔꯝꯗ꯭ꯔꯦ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯖꯥꯠꯅꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ ꯑꯗꯨꯝꯅ ꯂꯩꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯃꯉꯥꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯑꯃꯨꯛ ꯏꯁꯨꯛ ꯁꯨꯛꯊꯔꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯍꯥꯏꯔꯔꯦ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯦ ꯑꯣꯖꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯔꯦ ꯏꯅꯦꯗꯣ ꯉꯔꯥꯡ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥ ꯀꯔꯤ ꯉꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯏꯇꯣꯝꯇ ꯃꯩꯆꯥꯛ ꯈꯥꯡꯍꯧꯔꯦ ꯑꯩꯒꯤ ꯃꯨꯅꯤ ꯑꯃꯨꯛ ꯎꯔꯔꯣꯏ ꯇꯥꯏꯕꯪꯁꯤꯗ ꯑꯩꯅ ꯃꯩꯅ ꯆꯝꯗꯨꯅ ꯊꯤꯔꯕꯁꯨ ꯃꯥꯕꯨ ꯐꯪꯂꯔꯣꯏ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯈ꯭ꯔꯦꯗ ꯑꯩꯒꯤ ꯃꯨꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕꯗꯨꯅꯤ ꯑꯩꯅ ꯇꯥꯅꯤꯡꯕꯗꯤ ꯃꯥꯅ ꯀꯦꯅ ꯐꯤ ꯁꯦꯠꯂꯒ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯆꯥꯒꯤ ꯃꯤꯡ ꯆꯟꯕ ꯂꯥꯛꯄꯗꯨꯅꯤ ꯑꯩꯅ ꯌꯦꯡꯗꯨꯅꯇ ꯂꯩꯔꯤꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯨꯅꯤ ꯂꯩꯇ꯭ꯔꯦ ꯃꯤ ꯃꯔꯤꯅ ꯄꯨꯕ ꯗꯣꯂꯥꯏꯅ ꯀꯩꯅꯥ ꯑꯣꯏꯅ ꯆꯪꯈꯤꯕ ꯑꯃꯨꯛꯀ ꯃꯤ ꯃꯔꯤꯅ ꯐꯤꯉꯧꯅ ꯀꯨꯞꯇꯨꯅ ꯄꯨꯊꯣꯔꯛꯂꯦ ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠꯅꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯨꯅꯤ ꯁꯤꯗ꯭ꯔꯤ ꯂꯩꯔꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯂꯨꯔꯨꯛꯅꯅ ꯂꯥꯏꯔꯤꯛ ꯌꯦꯞꯇꯨꯅ ꯁꯣꯔꯣꯛꯇ ꯆꯠꯂꯤ ꯕꯤꯁꯟꯄꯨꯔ ꯀꯩꯊꯦꯜ ꯂꯥꯟꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯀꯥꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯡꯁꯤ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯅꯧꯗꯨꯅꯇ ꯂꯩꯈꯤꯒꯅꯤ ꯑꯩꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯃꯤꯠ ꯆꯥꯏꯊꯔꯛꯂꯕꯗ ꯑꯩ ꯀꯣꯂꯦꯖꯗꯒꯤ ꯇꯨꯃꯤꯟꯅ ꯀꯨꯝꯊꯔꯛꯂꯤ ꯈꯥ ꯃꯥꯏꯀꯩ ꯄꯥꯡꯂꯤ ꯑꯩꯒꯤ ꯈꯣꯡ ꯊꯣꯡꯖꯥꯎꯔꯛ ꯂꯥꯜꯂꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯥꯜꯂꯦ MIC ꯀꯣꯔꯠ ꯃꯌꯥꯗ ꯂꯩꯈꯠꯂꯦ ꯕꯤꯁꯦꯟꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯕ ꯁꯦꯀꯦꯟꯗꯔꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯨꯔꯦ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯣꯖꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯧꯀꯤꯗꯥꯔꯒꯤ ꯊꯣꯡꯃꯛꯇꯤ ꯂꯣꯜꯂꯝꯗ꯭ꯔꯤ ꯑꯩꯅ ꯀ꯭ꯂꯥꯁ 3ꯒꯤ ꯀꯥ ꯑꯣꯏꯈꯤꯕ ꯑꯋꯥꯡꯒꯤ ꯇꯣꯞꯀ ꯊꯪꯅꯕ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯦ ꯑꯩꯅ ꯐꯝꯈꯤꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯇꯞꯅ ꯐꯝꯊꯔꯦ ꯑꯣꯖꯥꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯃꯨꯅꯤꯅ ꯍꯦꯛ ꯐꯝꯕ ꯃꯐꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯈꯤ ꯌꯦꯡꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯩ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯆꯪꯁꯤꯟꯗꯨꯅ ꯃꯥꯅ ꯐꯝꯕ ꯃꯐꯝꯗꯨꯗ ꯇꯞꯅ ꯅꯥꯜꯂꯨꯔꯦ ꯃꯨꯅꯤꯒꯤ ꯆꯦꯡꯍꯤ ꯃꯅꯝ ꯂꯩꯔꯝꯈꯤꯗꯧ ꯃꯥꯜꯂꯤ ꯐꯅ ꯀꯨꯏꯅ ꯐꯝꯂꯒ ꯍꯜꯂꯛꯈꯤ ꯑꯩ ꯃꯪꯒꯥꯔꯛꯄꯒꯤ ꯃꯤ ꯑꯃꯒꯨꯝ ꯑꯍꯤꯡꯗꯨꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯨꯅꯤꯒꯤ ꯊꯋꯥꯏꯅ ꯑꯩꯕꯨ ꯀꯧꯔꯤꯕꯣꯏꯗ ꯅꯤꯡꯈ꯭ꯔꯦ ꯃꯪ ꯍꯥ ꯆꯣꯏꯔꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯈꯤ ꯃꯥꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯆꯠꯄꯗꯨ ꯖꯣꯡꯒꯤ ꯗꯨꯠ ꯑꯅꯤꯅ ꯃꯥꯡ ꯊꯥꯔꯒ ꯂꯨꯔꯨꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯅ ꯏꯈꯤ ꯁꯩꯔꯦꯡ ꯑꯃꯁꯨ ꯉꯥꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯄ ꯗꯟꯗꯤꯅꯤ ꯍꯥꯏꯅꯩ ꯉꯥꯏꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯛꯄ ꯗꯟꯗꯤꯅꯤ ꯍꯛꯄ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛꯀ ꯍꯥꯏꯗꯣ ꯑꯁꯤ ꯂꯩꯕꯥꯛꯇ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯉꯥꯏꯔꯝꯃꯨꯀꯣ ꯃꯨꯅꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯅ ꯊꯤꯔꯛꯈꯤꯅꯤ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯪꯅꯤ ꯅꯁꯛ ꯁꯣꯏꯗꯅ ꯂꯩꯔꯥꯡꯃꯛꯇ ꯍꯧꯔꯝꯂꯕꯁꯨ ꯃꯔꯥꯏ ꯂꯨꯛꯅ ꯍꯧꯔꯝꯒꯅꯤ ꯅꯪꯗꯤ ꯍꯩꯔꯥꯡꯃꯛꯇ ꯑꯣꯏꯅ ꯄꯣꯛꯂꯒꯅ ꯃꯍꯩꯅ ꯇꯦꯛꯊꯅ ꯍꯧꯔꯝꯒꯅꯤ ꯆꯦꯛꯂꯥ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯅꯪꯗꯤ ꯄꯥꯏꯔꯝꯒꯅꯤ ꯅꯊꯟꯇ ꯂꯣꯏꯔꯦ ꯁꯤꯗ ꯂꯣꯏꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇ꯭ꯔꯦꯖꯦꯗꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯋꯥꯕꯅ ꯄꯣꯂꯣꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯒꯤ ꯃꯨꯅꯤ ꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯤꯛ ꯀꯌꯥ ꯆꯪꯅ ꯏꯃꯥꯅ ꯈꯟꯒꯠꯄꯤꯔꯛꯑꯀꯥꯟꯗ ꯆꯦꯞꯇꯔ ꯃꯨꯅꯤꯒꯤ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯊꯥꯕꯤꯔꯛꯎ ꯏꯃꯥꯅ ꯄꯥꯕꯤꯗꯅ ꯑꯁꯨꯛ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤꯗ ꯊꯣꯛꯈꯤꯕ ꯀꯩꯅꯣ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯐꯪꯖꯕꯅꯤ ꯊꯥꯕꯤꯔꯛꯏ ꯃꯌꯥꯝꯅ ꯏꯃꯥꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯑꯃꯗꯤ ꯂꯚ ꯑꯦꯟ ꯂꯥꯏꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯂꯥꯝ ꯇꯣꯝꯕ ꯃꯥꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗꯒꯤ ꯂꯩꯕ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯐꯖꯕ ꯂꯤꯇꯔꯦꯆꯔ ꯋꯔꯗꯤꯡꯁ ꯌꯨꯁ ꯇꯧꯔꯒ ꯃꯥꯅ ꯍꯥꯔꯠꯐꯦꯜꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯏꯕꯤꯕꯒꯤꯗꯃꯛꯇ ꯔꯥꯏꯇꯔ ꯁꯂꯥꯝ ꯇꯣꯝꯕꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯄꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯔꯛꯄ ꯂꯥꯏꯔꯤꯛ
ꯄꯤꯕꯤꯔꯛꯄ ꯃꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯔꯥꯏꯇꯔ ꯁꯤꯒꯤ ꯄꯤꯛꯆꯔꯁꯦ ꯑꯃꯨꯛꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯃꯥꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯅꯔ ꯇꯧꯃꯤꯟꯅꯁꯤ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤ ꯑꯗꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯁꯨꯃꯥꯏꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯁꯤ ꯍꯦꯟꯅ ꯍꯦꯟꯀꯠꯅꯕꯒꯤꯗꯃꯛꯇ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯅꯔ ꯇꯧꯃꯤꯟꯅꯁꯤ ꯔꯥꯏꯇꯔꯒꯤ ꯄꯤꯛꯆꯔꯁꯤ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯑꯣ Salam Tomba 1946 pokpani aibasi retired vice principal poet sonneter short story writer novelist playwright lyricist critic founder secretary of Manipuri Sahitya Parishad Bisnupur branch founder secretary of the Sea Waves Manipur Mamasasi Thongam Udhop Literary Award 2005 novel Tirakar Hairiba novel Sida Pankraba Adugumba writerni Thazagi Amamba Nakal Nungsi Dabagi Macha Chitrakar Chekla Amada Nonghau Lainada Paklamba Nungsiba Monsoon ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯏꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯁꯤꯕꯨ ꯑꯣꯅꯔ ꯇꯧꯖꯔꯤ ꯃꯊꯪ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯑꯁꯨꯛ ꯐꯖꯔꯕ ꯂꯤꯇꯔꯦꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩꯁꯤꯗ ꯍꯦꯟꯅ ꯊꯝꯕꯤꯔꯛꯅꯕ ꯑꯩꯈꯣꯏꯅ ꯉꯥꯏꯖꯗꯨꯅ ꯂꯩꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤ ꯑꯣꯅꯔ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯃꯥꯅ ꯏꯕ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯃꯦꯟ ꯁꯣꯏꯗꯅ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯀꯩꯅꯣ ꯍꯥꯔꯠ ꯐꯦꯜꯠ ꯑꯣꯏꯕ ꯆꯦꯞꯇꯔ ꯑꯁꯤ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯈꯟꯅ ꯅꯩꯅꯃꯤꯟꯅꯁꯤ ꯑꯩꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯁꯤꯒꯤ ꯄꯣꯏꯝ ꯁ꯭ꯄꯥꯔꯛ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯔꯗꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯔꯤꯖꯤꯅꯦꯜꯂꯤ ꯂꯥꯏꯐꯇ ꯊꯣꯛꯈꯤꯕꯁꯤ ꯇꯥꯔꯀꯥꯟꯗ ꯃꯥꯅ ꯄꯣꯏꯝ ꯏꯔꯛꯄ ꯈꯣꯠꯄꯁꯤ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯪꯕ ꯉꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯏꯝ ꯂꯥꯏꯔꯤꯛꯅꯤ ꯑꯗꯣ ꯈꯤꯇꯪ ꯃꯁꯤ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯕꯨ ꯑꯣꯅꯔ ꯇꯧꯕ ꯑꯣꯏꯅ ꯑꯣꯊꯔꯒꯤ ꯋꯥꯍꯩ From the core of my heart this long romantic poem is not a premeditated one. One day, while I was in my bathroom, a few lines flashed in my mind. I stole a spark from the sun and hid I long in my breast. Hide me now, dear, in thy bun. Use it if the time be blessed. These lines persuaded me to continue as if my beloved stood before me with sobbing eyes. Instantaneously, I trembled within a sense of obscurity. Masigi lariksida iriba wordse, masigi wordsi author na ibirakpa word ne. Aduda mana sidaisida the lines persuaded me to continue as if my beloved stood before me with sobbing eyes. Koina ngasi takre imana papasida munida aduna analyze tawba kanda masi beloved hairisi kanano muni oiramgadra kaina akoida apaba da khalhanba adugumba wahini. That night, through the silence of the nature, I sat alone, musing on the posing line. Oh, what a surprise! A stanza completing itself, appearing in quintet to become the first poem of the sequence.
Then I tried the second one. That also completed itself in proper rhyme. In that night, really, 5 quintets I could jot down without difficulty. Ay di mana masida itura iba poem wahei singse mathang nungdang amada lakiba wakandagi pokiba stream of consciousness kain haibida adugi dani aina kanjarisi. Then within 15 days or so, the whole sequence of somewhat romantic, somewhat metaphysical, or somewhat patriotic zeal of the desperate son of the soil came into existence. At the present stage, I would like to take a pause and think of a new course of versification. I don't know what a miracle guided me to do so. I took no pain to complete the sequence. Maybe the ever weeping my heart led me to the end, or maybe the awful sight of my land inspired me to write in its own course. I never looked behind to select the lines, nor to pick up the words for the whole long poem. It is a humble submission of a humble writer of what he felt of himself, of his environments to the world. It is to none to strike, nor to blame. Rather, it is purely a poetic fantasy of a sincere mind. I owe a lot to my friends Sylvanus Lemaire and Dr. M. Priyobrata for their eulogies, and to the Sea Waves Manipur for publishing this, my work, Salam Tomba, Taubul, September 4th, 2008. Mana ikibani masigi matamsida, ado masigi saying si soidana yenkatpiyu, akoina wari asi magi life ki stories se khanga abani na mana irak pas akoina writer na mana irak pakanda obviously magi life story magi wakhan lon si madudagi adum tholakpa correlation laibani haina khanbada akoi myam na la loi habasi akoi adum ya janingam gani pumnam nasu haibirau ado ai stanza amatang share tawjarake aduga mayamna masigi lyrics si soidana impalda yankapira kan order tawbiraga pabiyu. Death and life makes this mundane one, but lies yon an infinitum. Beings, non-beings, make universe one. When lies there one soul, substratum, call it you like, dear. It is at bottom. May you so make a nice blossom, but who will grace the fragrance? May you make even a bosom, but who will grace the life essence? My love, we should seek to this soul presence. We are but burns and rills that flow. The sea is waiting to swallow. If happen you to meet the blow, or if I be the first to bow, my sweet warrior, let's meet there again and go. Ah, call me, you there with love bear, let me enjoy your love in due. If both heaven and you appear, let me take only you in lieu, my love. Let me stay forever by you. And a pause. Masigi word si haizeraga akoigi imana thangatpiraktana akoida introduce tawbiba aduga mathang tarakpadasu akoina henna magi work share tawja bangamjage haina haizeraga akoigi feature tawjariba mingoina panjarabada oja salam tomba magi work pu thagatjari khurumjari. Adudi as yam mayam ako yung biriba pumnamak na love yam tabirai
ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨꯁꯨ ꯏꯇꯅ ꯀꯃꯦꯟꯇ ꯏꯕꯤꯔꯛꯎ ꯀꯃꯦꯟꯁꯨ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯦꯞꯇꯔ ꯏꯃꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯕꯁꯤꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤ ꯃꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯃꯊꯪ ꯑꯩ ꯀꯃꯦꯟ ꯑꯃꯨꯛ ꯂꯧꯈꯠꯆꯔꯛꯀꯦ ꯑꯩꯅ ꯃꯗꯨ ꯉꯥꯏꯗꯅ ꯑꯩ ꯂꯩꯖꯔꯕꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯁ ꯔꯣꯃꯥꯟꯇꯤꯛ ꯀꯩꯅꯣ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦ ꯔꯣꯃꯥꯟꯇꯤꯛ ꯅꯠꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯗꯥꯛꯇꯔ ꯀꯃꯜꯅ ꯏꯕ ꯃꯥꯙꯕꯤꯗꯨꯁꯨ ꯄꯨꯔꯥ ꯔꯣꯃꯥꯟꯇꯤꯛꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯀꯩꯗꯧꯕꯗ ꯃꯣꯔꯦꯜ ꯌꯥꯝ ꯂꯧꯕ ꯌꯥꯕ ꯑꯃ ꯍꯧꯖꯤꯛ ꯃꯨꯅꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯒꯠꯆꯅꯤꯡꯕꯁꯦ ꯃꯥ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯥꯏꯔꯒ ꯑꯗꯣꯝꯗ ꯅꯠꯇꯦ ꯆꯠꯇꯣꯏꯁꯦ ꯑꯣꯖꯥꯒꯤ ꯑꯏꯕ ꯑꯣꯖꯥꯒꯤ ꯋꯤꯜ ꯄꯋꯥꯔꯁꯦ ꯃꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥ ꯑꯄꯥꯏꯕ ꯗꯁꯥ ꯑꯃꯗꯒꯤ ꯃꯥ ꯂꯨꯍꯣꯡꯉꯦꯕ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯑꯗꯣ ꯃꯥꯅ ꯂꯨꯍꯣꯡꯕꯗꯨꯗꯅꯦ ꯃꯥꯅ ꯋꯥ ꯑꯃꯠꯇ ꯂꯧꯗꯅ ꯅꯨꯄꯤꯗꯨꯁꯨ ꯇꯥꯟꯊꯣꯛꯄ ꯇꯧꯗꯦ ꯃꯥ ꯑꯗꯨꯝ ꯂꯩꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯒꯗꯧꯕ ꯊꯕꯛꯇꯨꯗꯤ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯟꯅ ꯋꯤꯜ ꯄꯋꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯅ MA ꯇꯝꯕꯗꯣ ꯑꯗꯨꯒꯤ ꯋꯤꯜ ꯄꯋꯥꯔꯗꯣ ꯑꯩꯅ ꯃꯤꯌꯥꯝꯗ ꯌꯥꯝ ꯁꯦꯌꯔ ꯇꯧꯖꯅꯤꯡꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥ ꯄꯩꯁꯥ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯈꯨꯡꯒꯪꯒꯤ ꯏꯃꯥꯗꯨꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯆꯥꯕꯨ BA ꯐꯥꯎꯕ ꯃꯤꯒꯤ ꯚꯔꯥꯗ ꯂꯩꯔꯀꯥꯟꯗ ꯏꯝꯐꯥꯜꯗ ꯊꯝꯃꯒ ꯂꯥꯏꯔꯤꯛ ꯇꯝꯃꯛꯏꯅꯤ ꯂꯥꯏꯔꯤꯛ ꯂꯩꯔꯛꯏꯅꯤ ꯑꯗꯨ ꯂꯣꯏ so many things ꯑꯗꯨꯒ MA ꯑꯃꯨꯛ ꯇꯝꯕ ꯍꯥꯏꯕꯁꯦ ꯑꯀꯟꯕ ꯀꯩꯅꯣ ꯑꯃꯅꯦꯕ ꯄꯩꯁꯥꯒꯤ ꯆꯩꯅꯥ ꯑꯗꯒꯤ ꯋꯥꯈꯜꯒꯤ ꯑꯗꯒꯤꯗꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯋꯤꯜ ꯄꯋꯥꯔ ꯃꯥꯒꯤ ꯂꯩꯕꯁꯦ ꯃꯁꯤ ꯑꯩꯅ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯉꯥꯡ ꯌꯥꯝ ꯌꯥꯎꯔꯝꯒꯅꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯈꯪꯕꯗꯐꯥꯎ ꯐꯅꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯂꯣꯏꯔꯀꯥꯟꯗ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯄꯤꯔꯝꯃꯕꯅꯤ ꯑꯗꯨꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯏꯟꯈꯠꯂꯛꯄ ꯉꯥꯎꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯃꯍꯩ ꯇꯝꯒꯅꯤ ꯍꯥꯏꯗꯅ ꯂꯦꯞꯄꯒ ꯂꯧꯗꯨ ꯂꯨꯄꯥ 2,200 ꯈꯛꯇꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯣꯖꯥꯒꯤ ꯃꯔꯨꯞ ꯉꯁꯥꯏ ꯃꯃꯥꯡꯗ ꯄꯟꯕꯤꯈ꯭ꯔꯕꯗꯣ ꯃꯥꯒꯤ ꯌꯣꯜꯂꯦ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤꯁꯨ ꯂꯧ ꯁꯪꯉꯝ ꯑꯃ ꯂꯩꯕꯗꯣ ꯌꯣꯟꯊꯣꯛꯑꯀꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠꯂꯀꯥꯟꯗ ꯃꯥꯒꯤ ꯋꯤꯜ ꯄꯋꯥꯔꯗꯨꯅ ꯃꯥꯒꯤ ꯃꯍꯩꯗꯣ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯅꯤꯡꯕ ꯀꯥꯏꯕ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯂꯥꯏꯕꯛꯅꯤ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯤꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯃꯗꯨ ꯑꯩꯅ ꯊꯤꯡꯉꯨꯕ ꯀꯩꯗꯧꯕ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈꯤꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯒꯠꯆꯔꯒ ꯃꯨꯅꯤꯁꯦ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯑꯩ ꯑꯇꯩ ꯄꯔꯥ ꯍꯧꯖꯤꯛ ꯅꯩꯅꯗ꯭ꯔꯤ ꯑꯗꯨ ꯑꯣꯖꯥꯒꯤꯁꯦ ꯅꯩꯅꯈꯤꯅꯤ ꯑꯗꯨꯒ ꯄꯥꯁꯨ ꯄꯥꯖꯔꯛꯈꯤꯅꯤ ꯑꯣꯖꯥꯒꯤ ꯑꯌꯥꯕꯁꯨ ꯂꯧꯖꯈꯤꯅꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯕ ꯃꯣꯔꯦꯜ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯃꯤ ꯑꯃ ꯁꯇ꯭ꯔꯒꯜ ꯃꯥꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯁꯇ꯭ꯔꯒꯜ ꯑꯗꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯑꯃꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄꯗ ꯀꯃꯥꯏꯅ ꯃꯥꯒꯤ ꯕꯦꯂꯦꯟꯁ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦ ꯑꯩꯅ ꯃꯤꯌꯥꯝꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯠꯆꯅꯤꯡꯉꯤꯕ ꯃꯨꯅꯤꯁꯦ ꯍꯧꯕꯗꯒꯤ ꯄꯥꯖꯈꯤꯕꯅꯤ ꯑꯩꯅ ꯄ꯭ꯔꯦꯒꯥꯞ ꯑꯃꯇꯪꯗꯤ ꯑꯩꯅ ꯄꯥꯈꯤꯗꯕꯅꯤ ꯃꯗꯨ ꯄꯥꯈꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯄꯥꯅꯤꯡꯗꯅ ꯄꯥꯗꯕ ꯅꯠꯇꯦ ꯁꯤꯗꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤꯒꯤ ꯐꯖꯕ ꯃꯇꯥꯡꯗꯨꯅ ꯀꯣꯚꯔ ꯑꯞ ꯇꯧꯔꯀꯥꯟꯗ ꯃꯤꯑꯣꯏꯕꯗ ꯄꯤꯕ ꯀꯩꯅꯣꯗꯣ ꯑꯗꯨꯅꯦꯅ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯒ ꯁꯤ ꯈꯛꯇꯪ ꯑꯩꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯇꯥꯕꯤꯔꯤꯕꯅꯁꯨ ꯀꯔꯤ ꯐꯥꯎꯕꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯈꯟꯕꯤꯌꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯪ ꯅꯠꯇꯦꯀꯣ ꯍ꯭ꯌꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯍ꯭ꯌꯨꯃꯦꯟ ꯔꯦꯁꯁꯤꯗ ꯄꯥꯔꯠꯅꯔ ꯈꯜꯂꯛꯄ ꯀꯥꯟꯗ ꯁꯤꯅꯥꯔꯤꯑꯣꯁꯤꯗꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗ ꯍꯥꯏꯔꯒꯅ ꯍꯣꯏ ꯁꯤ ꯋꯥꯔꯤꯁꯤꯒꯗꯤ ꯄꯦꯔꯦꯜ ꯆꯠꯀꯅꯤ ꯑꯩꯅ ꯁꯝꯖꯟꯅꯖꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯂꯧꯕ ꯑꯗꯒꯤ ꯂꯩꯁꯟꯕ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯇꯧꯔꯀꯥꯟꯗꯨꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯆꯥꯟꯅꯗ꯭ꯔꯕ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜꯂꯤ ꯂꯩꯃꯤꯟꯅꯕ ꯃꯁꯤ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯇꯧꯒꯗꯕ꯭ꯔꯥ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯠ ꯏꯁ ꯗ ꯄꯣꯏꯟꯠ ꯔꯥꯏꯠ ꯃꯤ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯀꯥꯟꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨꯗꯤ ꯑꯃꯗꯨꯅ ꯊꯨꯝꯃꯒ ꯃꯤ ꯑꯃꯒꯤ ꯈꯟ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯅ ꯂꯨꯍꯣꯡꯉꯝꯅꯦꯅ ꯃꯣꯏꯁꯦ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯗ ꯈꯜꯂꯀꯥꯟꯗ ꯃꯤꯑꯣꯏꯕ ꯑꯃꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯍꯪꯍꯟꯕ ꯂꯥꯏꯔꯤꯛꯅꯤ
aduga society na bind tawraga adum legadabra natragana mi se nungsinaratra kanda mama na chatkidabra aina almain tawrakanda magi adugumbagi questions yamna lakpa larik ni haina I thamjage akhoi yengbiri tandan adagi yamna Sukempen, Roba Ningthau, Jingkai Nganba, Khoi Mayam Ngasigi program asi yaminari, Suraj Mangangna, Bukhau Naharup Makha Laikai, Dagi Yengbiri. Bukhau si maidi amtang chatri, Kadom da Oibazano. Naharupche kainone nechi hoigi adom di side ni Okay. Atuna yam nusi balamni nechi hoi so ai yaurudri ado yaubai moigi hena ga yam chatlabani le inang nakpani da degi dom boskorom da admai chatlaga Okay. Aduna akoina lamsirakpada aingondadi yamna fascinating oiba aisina angang oiringeda akoi irang patabagi mapan tholalaktabani aduna mathangi Manipurda khongdarakpa matamda Manipurgi aina yamna freely khongnaga chatlaga yengba phangjadabase yamtang adugi experience tawningi aduna su ayamba matamda aina amtang maphamdu takpirau haina nizaribasi ahibam kuman sanatombi masi imagi akoi palliative care gi sanatombi mali ma yengdiri haina ibirai yam nusi baichani sanatombi inaw tombi maisnam ngasai kunrakpam Imphal East tagi yengbiri Ningshing Panjakre Kingsan Mangsatabam Panjakre ma yengbiri dagi ngasai aina lilong dagi Amzad Khan ma yengbiri hai su Panjakre sana jaubi haubam na itam nungoi kunau hairi itam nungoi kunau Imphal East tagi yengzari dagi inaw tombi maisnam na ima amasung Sister Monica ni bu thagatjari good evening haina ibirai dagi Farooq Khan na ma YouTube akoigi YouTube listeners sing bu su thagatjari akoina YouTube kisi akoigi app sida dum comment tawragadi akoina dum uba phangbagi tanja lei aduga offline da comment tawbirappa mayam bu su thagatjari akoina amamam message oina hanba ngamjadragasu akoi doinamak pajai yam nungai aduna offline da tabiba pumnamakpu su adum tabiraba matungda live oidragasu comment thambi ramnaba ningsingjari thambi ramba pumnamakpu su thagatjari aduna Farooq Khan si Thawbal district ki Sangai yumphamdagi yengzari haini birai koigi yamna Manipurgi bebhar lairaba londa ibirakpani adagi Amjad Khan si ngasagi aina Aroiba College pankhibaduda Aroiba College ki ekoiga yamna naknare haina ibirai yam ngai aduna Aroiba College si su amtang imai bani amtang chalusi akoi school college sing si chatlaga library kamain lei ka haisi kitang coverage tawningi aina mathang lakpada aduga akoina larik phajaba sing si collect tawrakanda akoi Library of Manipur na kitang ngamjaba kachaba adumaina tawbagi sinba ngamjanaba khanjari Farooq Khan na makata na ibirai yamna nungaijai video singsi yamna kanai ai isamaksu Manipuri department da master tawjari hain ibirai
Faruk se. Faruk Khan se. Yamna Yamna nungai. hona biro ibungo. Yam kana hona biro. Handak Manipur ki tha ta gi ban pim cha do 12 ta. Ma chu Manipuri da 90 hena phange ado ma kanone Manipuri MA tamaga arts tamaga ma oja oine hairi. Ado ma ningbadusu phangbo oiro Farukisu yamna result afaba oirakanda amuk unasi. Dagi Amjad Khan na Amjad Khan na yam nuksiba comment ama irai abok si yamna nungsi haina ibirai sumai daudana akoina literature gi imana pabasida abok haina kaurakpa yam yawe offline da su ima handak marakta aduna yamna akoigi di encouraging oibani masi younger generation na Manipuri literature da interest laina tabi basi aduna yam nungai aduna Amjad Khan si ngasigi oina akoi listener of the day khangkatjarage amtang kaino phone number amtang thabirau aduga akoigi yamna pikpa khudol thagatjari khudol listener of the day gi hummingbird da thilanjarake aina yekjaba line sinjaba journal madugi khudol ama tawjarake Moirangthem Nagendra imai bema khurumjari matam khara thabak chin bana yengjarudre ngasidi yengba phangjare from RIMS yam nungai RIMS tagi akoigi naba yekba kanda chatpa mafam aduga akoina naba pharaga mutholakpa masida thingnaba doctor nurse staff namak na seba tawrakanda leiba mafam RIMS hairakanda akoigi amaina khalanba ngamba institute da thabak tawraga leiba Nagendrabu khurumjari nangai maming akoina kuirabagi matungna mutaba Yamnungai icha Nagendra aduna atei comment adagi ngasagi wari si daisida mana keno se koigi writer sina mana luhonga kanda leiraga sumana Muni sigi wakhanse sum khanbado aduga Muni sigi wakhanse sum khallakanda mana mai maramda khangningba adagi keno tawbado adugi khara imana panbikre adagi imana panbikibadasu ngasai mana mal akwai writer si ma luhonga ba matungda mai low si yolakanda ne ba mana mu larik tamba chatlise aduna writer sigi writer khuding makse problem se magi self problem haiba tare masi mana sengna igi punchi wari ne na ithorakpani Dr. Kamal na magi Madhabi se iri se ai kitang aina tamjarakpa aduga aina thigacharubadagi angang takpadagi ai experience ne ai tamjage Madhabi si kanone Dr. Kamal na uli se nupi sing se nupamda pulap nungsibaneba tasengna Birenda ne Urireiga Madhabiga animaksina nungsiba aduga Madhabina pongdoktaba Urireina ne machinse pepe lawbanina ne be ngangiba aduna na Kamal na yiba Madhabi se nang sacrifice tawhanbaneba Madhabina ita Urirei ai ngasidagidi chaka thungata charaga leikhage aduga awaba taba migi mateng pangge aduga nangi awaba taba matamdasu aibu ningshing u kaina hairaga mangiba se heurakpada admain taweba Madhabigi ahanbagi novel se nuaijani
ai class 9 karak pa matamda madhabi tamdoin ko akoy di madhabi novel se 9 karak ko da tamme ba novel loy na yam luna nay na de eme da tamak pa kan na yam luna nay na ba manung ka se aduda akoy na madhabi si di yam na hagi kok ta lay ba wari ni na yam paning ba aduna ai gi lay ibung amda chatlaga aina pai ahi ngamda luithoi ai di lariki sugumba gi se ai machik khak pa yam hina de ba aduna akhoi ta da ka se ai ahi ngamda loibada ai koksi eba mongalaga tumda sip khata bagi admain tawdana madhabi se kamain tawge na haibabu uri dei ga madhabi se yam lun chana ba lekai de lemina ba ita chu kongne moi se same age da novel du jani ko haise adai du da biren china madam du da चिंयागी लेकोंडनी माले हाउले रेंगा काखतना हेक्तना अदुदा तौरे अदे मोय अनि लैथिबा चंगबसिदा इहानानबो उन्नयेबा उन्नबसिदा उरी रेना बिरेनसे उबदा ngaवगिदनाको मादी दुम कइनोगा तौदना आइदि महादेवनी नंगसे काइना लैसी लैथुंदनागा नुपासे पुरा ngaवबा नुपासिंसिजु याम कन्ना हाइबगा ngambजा नते आइदि नंग नते ने काइना हाइबा ngambजा नतेबा पुरा पंगिबदो अदैदुदा माधवीना येंगाकांदाको ita uri dai ai di kana gumbi mafamda ai di thawai sang ka thokre nga cheba numi sidagi ai chaka thunga ta chakrage ai manghi aduga uri dai sina birenga dum mari leina haurakanda kano taw akoina laik se yang kopna khaidoga yengbane ba aduga magi dhiren ko bam thogla alle madudi mai ploto kitang tayon na kre ko akoi ojadinam ni na sutak pada plot choi haibase yang kana hai kari noida akoina kupna khaidok tana yengkanda mabani mari leina re biren se kanu mirei bakta laitam chatore adagi mana haire masu kanu nina masak phajadaba ka dinate ko mabani se yang phajabajani phajabada loina ngaunari ne ba mi myam se ngauise adaiduda aidi nangine kanu sida kongangi leihau leirian sida tongbo kokin lo aine na khalu kaina mana haiba sida kokin khungak ba sida uri re dingaw rimni na ko kokin phage kain to yam phajana magi episode to yam phajan sagal eba aduga akoina mu masibu kaino biren sina thangai se nungsiri ja la natra madhabi sina kari hino ja ko yam chamam nei ba pa ba sida are kumna khaido kan sida ma se kaino tawe ba magi luhung ba sida ne ko uri re uye ba mana rajen kabira ki masan pisul hongdori ne ba last ki ne ko ai loin liba bakti uthokte magi plot to ba haijari ba aduda mana kaino tawre as aidi kaino do luhongi dore adudi ai chi grage khokrage na ma kaino aduda rasman dom pukhi daga chongtha dana adai uri madhabina ga kan khotana madu matam duda mana hujiki masagi luhongbagi baton se puraga kanchipur sida yung khuding ta tawba chalimneba aduda ngasagi uri re madhabi sina ita uri re kana no amta kanbiyo ita irak na re na chen thore eba adu ma lokhala kan na biren sina asma nupa ama oibagi ma kandana khotana ma lokhot pi na tawreba aduga ma uri re masakhangde na uri re do thaira chakhe adudi mana ngasagi ahan ba makta mana nungsiri se uri re na teba madhabi ne haiba se madhabi na kari dang ta sacrifice tawrino dhirenga maga ahamba unaba karimta uteba aduna ploto kitang selaina gidana dhiren ko bom uthokpai wani tasengna madhabi se adumaina yamna tawganba manipur sana leibak sidane adu mamituna urakan maina kalpana gi jagatuna ne nupi ani do adumaina tawraga di nupi amadi sacrifice taw haibaneba adubu ojagi muni sidadi muni na oina sacrifice tawgreba madhabi ga chammaneba muni sisu adubu tragedy na loibagi wani aduna achi manipur da yam toina thopa khara pharaba adagi larik laisu pharaga di nupi singse ujik larik pharak pai wani nupa se luhonga kwa matamda lau kya le larik haitringai da sagai ja khabra lau leibra mama mapa pu pang subra se question number ani ohum da lei greba aduna adugumba si writer singsina tawrakpache ataba mi singsina adugumba yawbiramaga chu masi kari aigi thamoigi judgment kari lei aise tawhanningbado adugidamaktani punamapu khuramjan adagi
ꯃꯊꯪ ꯑꯩꯅ ꯀꯃꯦꯟꯠ ꯑꯃꯨꯛ ꯈꯤꯇꯪ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏ ꯃꯇꯝꯁꯤꯁꯨ ꯈꯔ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯌꯦꯡꯕꯤꯔꯤ ꯏꯁꯥꯛ ꯖꯔꯅꯤ ꯐꯣꯔ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯆꯦꯅꯦꯜꯅꯤ ꯑꯩ ꯌꯦꯡꯈꯠꯆꯒꯦ ꯃꯃꯤꯡꯁꯤꯗ ꯍꯥꯏꯖꯕꯅꯤ ꯑꯩꯁꯨ ꯁꯉꯥꯏ ꯌꯨꯝꯐꯝꯗꯒꯤ ꯌꯦꯡꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯧꯔꯝꯁꯤ ꯍꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯔꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯒꯤ ꯏꯃꯥꯅ ꯃꯊꯪ ꯄꯥꯔꯛꯄꯁꯤꯗ ꯃꯥꯒꯤ ꯂꯥꯁꯀꯤꯗ ꯃꯥꯅ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀ ꯎꯕꯁꯦ ꯑꯟꯄ꯭ꯂꯥꯟꯅꯦꯕ ꯃꯥꯅ ꯄꯣꯂꯣꯏꯒ ꯁꯦꯠꯂꯒ ꯀꯔꯤ ꯉꯁꯥꯏ ꯗꯣꯂꯥꯏꯒ ꯇꯣꯡꯕꯒꯤ ꯎꯈꯤꯕ ꯑꯗꯒꯤ ꯃꯥꯅ ꯍꯜꯂꯛꯑꯀꯥꯟꯗ ꯃꯦꯅꯤ ꯌꯔꯁ ꯁꯨꯈ꯭ꯔꯀꯥꯟꯗ ꯃꯥꯅ ꯃꯗꯨꯒꯤ ꯁꯤꯟꯗꯨ ꯎꯔꯨꯔꯀꯥꯟꯗ ꯆꯥꯕ ꯊꯛꯄ ꯉꯝꯗꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕꯒꯤ ꯁꯤꯟ ꯌꯥꯝ ꯐꯖꯅ ꯄꯨꯛꯅꯤꯡꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯦꯁꯤꯁꯨ ꯌꯦꯡꯕꯤꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯍꯜꯂꯨꯞꯇꯒꯤ ꯑꯗꯒꯤ ꯃꯥꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯤ ꯃꯊꯪ ꯃꯥꯅ ꯄꯥꯕꯤꯔꯛꯄꯗ ꯃꯥꯒꯤ ꯏꯃꯦꯖꯤꯅꯦꯁꯟꯗ ꯃꯥꯅ ꯃꯧ ꯑꯣꯏꯔꯨꯔꯀꯥꯟꯗ ꯏꯚꯟ ꯍꯪꯒꯥꯝ ꯃꯄꯥꯟ ꯐꯅꯦꯛ ꯁꯦꯠꯂꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯗꯨ ꯈꯔ ꯁꯩꯊꯥꯈ꯭ꯔꯦ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝ ꯌꯦꯡꯕꯤꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯅꯦ ꯄꯥꯔꯀꯤꯡꯗꯒꯤ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯉꯁꯥꯏꯒꯤ CI ꯀꯣꯂꯦꯖꯇ ꯇꯝꯕ ꯑꯣꯖꯥ ꯑꯣꯏꯔꯛꯀꯥꯟꯗ ꯃꯥꯒꯤ ꯃꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯇꯨꯗ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝꯅ CI ꯀꯣꯂꯦꯖꯀꯤ ꯋꯥꯔꯤ ꯇꯥꯖꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ ꯏꯃꯥ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯨꯅꯤꯁꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯃꯥꯅ ꯇꯥꯈ꯭ꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯂꯤꯁꯅꯔ ꯄꯨꯔꯅꯤꯃꯥ ꯌꯨꯝꯅꯥꯝꯅ ꯀꯞꯅꯤꯡꯉꯤ ꯅꯨꯡꯁꯤꯌꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯁꯩꯊꯥꯕ ꯃꯇꯥꯡꯗꯨꯗꯅꯤ ꯃꯥꯅ ꯑꯍꯥꯟꯕꯒꯤ ꯁꯤꯟꯗ ꯃꯥꯅ ꯎꯈꯤꯕꯗꯨꯅ ꯗꯣꯂꯥꯏ ꯇꯣꯡꯉꯀꯥꯟꯗ ꯃꯥꯏ ꯂꯨꯍꯣꯡꯕꯒꯤ ꯆꯪꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯂꯥꯏ ꯇꯣꯡꯕ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯃꯨꯛ ꯊꯥꯡꯉꯒ ꯄꯨꯊꯣꯔꯛꯄꯗꯨꯅꯤ ꯃꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯩꯊꯥꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯗꯅꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯈꯤꯕꯁꯤ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯊꯪ ꯇꯥꯅ ꯏꯕꯤꯔꯛꯏ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯖꯥ ꯇꯣꯝꯕꯒꯤ ꯃꯐꯣꯡ ꯊꯣꯛꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯕꯥꯕꯤ ꯁꯣꯔꯥꯏꯁꯝꯁꯨ ꯌꯦꯡꯕꯤꯔꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯗꯕ ꯑꯣꯖꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯂꯩꯆꯜꯅꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯃꯥꯒꯤ ꯐꯣꯟꯁꯤ ꯑꯃꯨꯛ ꯇꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯥꯏꯃꯤꯟꯅꯁꯤ ꯕꯤꯁ꯭ꯋꯔꯖꯤꯠ ꯈꯨꯃꯟꯊꯦꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯐꯥꯔꯨꯛ ꯈꯥꯟꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯣꯏꯁꯦ ꯊꯨꯡꯅꯗ꯭ꯔꯒꯁꯨ ꯃꯥꯒꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯐꯥꯎꯈꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯏꯔꯛꯄꯗ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯃꯗꯨꯗ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯖꯔꯤꯁꯤ ꯏꯃꯥꯃꯨꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯕꯥꯕꯤ ꯁꯣꯔꯥꯏꯁꯝꯅ ꯏꯆꯦꯒꯤꯗꯃꯛ ꯋꯥꯍꯩ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯄꯗꯨ ꯕꯥꯕꯤꯅ ꯌꯥꯕꯤꯔꯛꯄꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯃꯩꯁꯅꯥꯝꯅꯁꯨ ꯊꯥꯒꯠꯄꯤꯔꯛꯏ ꯀꯣꯏꯖꯝ ꯍꯦꯂꯦꯟꯅꯁꯨ ꯊꯦꯡꯁ ꯃꯝꯃꯤ ꯁꯔꯣꯖꯅꯂꯤꯅꯤ ꯀꯣꯏꯖꯝ ꯍꯦꯂꯦꯟꯅ ꯏꯕꯤꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯕꯤꯀꯣ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯣꯀꯦ ꯑꯩꯅ ꯋꯥꯠꯂꯝꯕ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯒ ꯃꯨꯅꯤꯅ ꯇꯝꯂꯛꯄ ꯏꯃꯥꯒꯤ ꯍꯦꯗꯤ ꯀꯦꯃꯦꯔꯥꯗꯣ ꯑꯝꯇꯪ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯐꯖꯅ ꯑꯝꯇ ꯁꯦꯝꯕꯤꯔꯛꯑꯒ ꯁꯣꯝꯇ ꯈꯤꯇꯪ ꯑꯣꯟꯊꯣꯛꯄꯤꯌꯨ
Yare yare. Munina tamlakpa LP school hojiki phibam sima su photo da yaurami ai ujarake Munina khongna chatlamba lambi high school taba oi yum taba yet simsu yak phajana ojana photo si laura ga ne adu Munina dolai da changkiba lambi sini ojagi laik sida Mayaida. Kitang onate nare. Sumaina. Kitang ka tangkat piro imagi mairo. Mayaida. Yare. Oh, lambido ure. Hambagi sinane. Mana tamamba school neba. Ani suba junane mana school karak pagi. Ade oisina changi bagi mayum hangi bagi. Adagi ahum suba sinane. Kaino magi dolai changi bagi lambido. Aduni yan nusijani wajaisi. Okay. Aduna masigi mapamsi damana thengna kiba wari singduni mana utpiri si larik si soidana yankhatpiu akoigi author dagi larik manga laura kanda akoi listener sing da akoi share tawjakre duga ngasi tabiri babumna makna adongi copy pambiraga su soidana order tawbirau akoina pangnaba dum sinjarake duga isana dum bookstore amada ingbira-kanda leibi naba ningsingjari. Ojagi du kopi du khara li aba male amung namaga haiba kitang panbirame ado aingonda hujik laaga kopi manga khata pangan piu kan ai maduding amaroi bema aina adum phangbam ama taaga adumaina tawrasi kari inoida madugi ngai sin adagi hek laktaba do imada khatang watak tawre bagi manga du budi ai awaba thigidre ko Dagi makhatana moirangthem nagendrana thamoi da takiba mami kokte haina bagum wajatum bagi wari amna phajai haina ibirai ideal ke mong sangai dagi na kurumjari iche bema masung imai bema haina ibirai Haudam Netrajitna Ima Ibema Amadi Sister Monica Bu Penna Thagachari Babung Salam Tomba Muni Bu Miyam da Kanghan Bagi Haina Ibirai Isai bungo yamna nungsiba isani aigi thabale dusu isana police tawbidana phajana thoklakpani thagachari amuka chuhanna Yam nungai smaina koigi author gi community sida comment tawbirakpagi Isak Journey for Football Yamna nungsiye Ima anisi mayamna su yamna pamna yengnare aina haibiri akoi gisi listener yam dragasu akoi yam nungsina yengbani karem narak pikira kanu akoi listener yam dena moirangthem nagendrana pukhau di Pangai Road ni imai bema sagol mang lom dani ngasagi akoi nilam pukhau si kadai da noina aina hangbaduni ada Pangai Road lom dani han Sangita Hemam na good evening ima amadi lamdam tamna leiriba sister bu haina yam nungsinai birai Sangitana ayam nungai Faruk Khanna ngasai imana pabikibaduda imana comment tawrakibado adugi makhatana ibirai hoi ima honajage amadi iche ani busu hanna thagachari asigumba yamna kanaraba video yengja ba amadi taba phanghanbiba haina ibirai mani singna makhatana ibirai Tangdamna basita bayamna nungai
ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯤꯛꯇ ꯌꯥꯎꯕ ꯎꯔꯤꯔꯩ ꯃꯥꯙꯕꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯃꯨꯅꯤ ꯍꯥꯏꯅ ꯄꯟꯖꯕ ꯃꯁꯤ ꯃꯗꯨꯒꯤ ꯔꯦꯐꯔꯦꯟꯁꯇ ꯏꯃꯥꯅ ꯆꯥꯡꯗꯝꯅꯕꯗꯨꯅꯤ ꯃꯅꯤꯅ ꯊꯥꯒꯠꯂꯛꯏꯕꯁꯤ ꯑꯉꯧꯆꯧ ꯈꯥꯏꯗꯦꯝꯅ ꯑꯍꯧꯕ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯏꯃꯥꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ ꯅꯥꯀꯟꯗ ꯐꯝꯂꯒ ꯇꯥꯅꯤꯡꯉꯤ ꯋꯥꯔꯤꯁꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯃꯁꯤꯒꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯕꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯂꯥꯏꯐ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯁꯣꯏꯗꯅ ꯌꯥꯎꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯦꯅꯤ ꯑꯦꯗꯤꯁꯅꯦꯜ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯊꯣꯏꯗꯣꯛꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯕꯤꯔꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ ꯅꯈꯣꯏꯅ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯂꯩꯖꯗꯦ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯏꯆꯥ ꯅꯨꯄꯤꯒ ꯑꯩꯒ ꯑꯗꯨꯝ ꯄꯥꯖꯒꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯌꯥꯝꯅ ꯊꯝꯖꯤꯟꯖꯔꯝꯕꯁꯤꯅꯤ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯖꯔꯤꯁꯦ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯃ ꯂꯣꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯆꯪꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗ ꯂꯣꯏꯁꯟꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯅꯨꯡꯇꯤꯒꯤ ꯁꯣꯁꯤ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯩ ꯑꯩ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯑꯣꯏꯕꯤꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨꯒ ꯇꯧꯖꯔꯛꯑꯣ ꯑꯗꯨꯅꯦ ꯑꯗ ꯑꯩꯅ ꯉꯁꯥꯏ ꯀꯟꯅ ꯍꯧꯅ ꯅꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯤꯅ ꯈꯤꯇꯪ ꯀꯔꯦꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯗ ꯃꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯦ ꯀꯥꯏꯅ ꯀꯔꯦꯝꯅꯕꯁꯦ ꯑꯩꯗꯤ ꯑꯍꯥꯟꯕꯗꯗꯤ ꯈꯔꯒ ꯁꯥꯎꯅꯤꯡꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯁꯥꯎꯕꯤꯗ꯭ꯔꯦ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯃꯨꯟꯅ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯀꯩꯅꯣ ꯅꯠꯇꯦꯗ ꯑꯗꯩꯗ ꯑꯩꯅ ꯃꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯌꯨꯆꯔ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛꯇ ꯄꯣꯠꯁꯦ ꯊꯝꯕꯅꯤ ꯏꯃꯥꯒꯤꯗꯣ ꯀꯣꯛ ꯉꯥꯎꯔꯦ ꯀꯣꯏꯆꯠ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ ꯏꯃꯥꯏ ꯀꯦꯃꯦꯔꯥ ꯌꯥꯅꯤ ꯑꯣ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯈꯤꯇꯪ ꯅꯥꯕꯒꯤ ꯍꯧꯒꯠꯂꯛꯄꯒꯤ ꯀꯣꯛ ꯈꯔ ꯄꯥꯏꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯀꯦꯃꯦꯔꯥ ꯎꯕꯗ ꯀꯣꯛ ꯍꯦꯟ ꯉꯥꯎꯈ꯭ꯔꯦ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯍꯥꯏꯔꯛꯑꯣ ꯇꯧꯕꯁꯤꯗꯩꯁꯤꯗꯅꯦ ꯂꯥꯏꯐ ꯇꯧꯕꯗ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯤ ꯌꯥꯝꯗꯕ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤ 26ꯅꯦꯕ 30 ꯌꯨꯇ꯭ꯌꯨꯕꯀ ꯑꯗꯣ ꯃꯌꯥꯝꯅ 30 ꯈꯛꯇꯪ ꯃꯥꯏ ꯁꯣꯗꯨꯗ 30 ꯈꯛꯇꯪꯅꯦꯅ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯣꯕ ꯑꯗꯣ 30ꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯗꯥꯏꯃꯟꯅꯤ ꯃꯅꯤꯅꯤ ꯑꯩꯈꯣꯏꯅ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯥꯏꯒꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯊꯤꯔꯛꯄ ꯀꯥꯟꯗꯅꯦ ꯔꯥꯏꯇꯔꯁꯤꯡꯅ ꯏꯕꯤꯔꯝꯕꯁꯦ ꯀꯩꯅꯣ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯃꯔꯝꯗ ꯏꯕꯤꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯗꯤꯅꯃꯅꯤꯅ ꯏꯔꯝꯃꯤꯁꯦ ꯄꯥꯕꯨꯡ ꯗꯤꯅꯃꯅꯤꯁꯦ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯄꯥꯕꯨꯡ ꯗꯤꯅꯃꯅꯤꯅ ꯏꯔꯝꯃꯤꯁꯦ ꯑꯩꯒꯨꯝꯕ ꯐ꯭ꯌꯨꯆꯔ ꯁꯨꯃꯥꯏꯅ ꯔꯤꯗꯔꯁ ꯊꯤꯔꯛꯄꯗ ꯃꯥꯅ ꯏꯕꯤꯔꯝꯃꯕꯅꯤꯅ ꯃꯥ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯚꯣꯏꯁꯇ ꯁꯤ ꯔꯦꯀꯣꯔꯠ ꯇꯧꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯏꯃꯥ ꯂꯩꯈꯤꯗꯕ ꯑꯩ ꯂꯩꯈꯤꯗ꯭ꯔꯁꯨ ꯁꯤꯒꯤꯁꯦ ꯊꯤꯒꯠꯂꯛꯄ ꯃꯤ ꯂꯥꯛꯀꯅꯦꯕ ꯄꯥꯕ ꯊꯣꯛꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯤꯁꯦ ꯄꯥꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯒꯨꯝꯕ ꯀꯌꯥ ꯊꯤꯔꯛꯈꯤꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯗꯩꯗꯨꯗ ꯔꯦꯀꯣꯔꯗꯤꯡꯁꯦ ꯊꯤꯔꯛꯄ ꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕ ꯑꯗꯒꯤ ꯋꯥꯠꯑꯦꯚꯔ ꯃꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤ 30 ꯌꯦꯡꯉꯁꯨ 10 ꯌꯦꯡꯉꯁꯨ 1 ꯌꯦꯡꯉꯁꯨ 0 ꯌꯦꯡꯉꯁꯨ ꯑꯩꯒ ꯏꯃꯥꯒꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯆꯠꯊꯒꯗꯧꯔꯤꯕ ꯑꯗꯨꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯅꯣꯛꯏꯗꯣ ꯑꯗꯣ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯣꯛꯄꯅꯤ ꯑꯗꯣ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯇꯥꯕꯤꯕ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯣꯗꯤꯌꯟꯁ ꯑꯃꯇꯪ ꯑꯣꯏꯔꯁꯨ
ꯃꯁꯤꯒꯤ ꯃꯤꯁꯟꯁꯤꯅ ꯑꯩꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕꯒꯤ ꯂꯩꯇꯦ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯏꯃꯥꯅ ꯍꯥꯏꯕꯤꯌꯨ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯋꯥꯔꯧꯕꯤꯅꯣ ꯑꯩꯈꯣꯏꯁꯦ ꯕꯥꯇꯣꯟꯁꯨ ꯇꯧꯖꯕꯗꯨꯁꯨ ꯁꯥꯏꯠꯇꯒꯤꯁꯦ ꯐꯣꯡ ꯑꯃ ꯐꯣꯡꯗꯣꯔꯦꯅ ꯕꯥꯇꯣꯟꯒ ꯇꯧꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯒ ꯑꯩꯁꯨ ꯔꯤꯇꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ 75+ ꯑꯩꯒꯤ ꯆꯍꯤꯁꯤꯗ aduna ai se society sida kainomta di thanamge haibada paisa yam paidana mandir mayam ama katbasu hengamde do aduragadi larik si paragadi miyamna tabiba taningba mina tabire taningdaba mina muthatlaga adum yai mobile da tarani aisu mobile sida ngangini aduna adumain tawraga nongna pirakanu da kaijai aduna kaino tawbiyo ama khaktang orasu pungning changna tabi na han kai ngo muni gi ne ibungo mani hujik tabiri ko hujik ma chalamadra khangde nga sai di mai tari tari akhoi mani na makok phamdana hujik yam nungai na tari o makok aduna aidi mani lakpado as kaino tawde na humanga ororo tangai ko photo phong number namhodre isa mani ga egadi adumain tawdana adagi ibe marojina na ka laktana chelaktana lauradiba adudi larik to paba tabagi wanate ba literature si paraga ibungo ko ngauri ga du loin phadoine ba frustration phani aduga kaino akhoi ngasai lana chatlurabado oja tombagi muni se taruwa matamda o adudi nupi singsina su taru matamda kabak tawrakanda hek waithunguba kaidoba mayam jisu asmasi phattabore kaina ka khan hanba ngambado adugi khidang tawjabani da isi oja su yang kuina oire eba baba si supen daba tamo paharina gi wari ema ningshangge ko khoi mayam su khan nok seba tamo pahari legidre ko ande tamo pahari si legidre ko tamo pahari si aibu yam luna tawba yam kana connecting oibadi nate pahari gi sei ka tarak ne akhoi se pahari na pakhang oringe gi da akhoi chakchana badaga pahari ka kawanga magadi mayam yengnarimni matamdu da magi kaino sei kurkuku khongi langkhununa laiwi da batera pambi da kai do akhoi kapchari ne ba yam nungsi eba ko adai du da mai macha nupa ngata poi eba tawo pahari se ada macha nupa singse akhoi pi ngai matam yam langi dana nupa ga nupi ga su khar manadabani nupi di lai di sanaraga lai nupa singse di phuna ba chaina ba se khara tawgalle ba tawramdaba imung su yawramgani adu yam tangamgani ada moi mari se su thongun nawmun yam lon oiba sida tamoda isai sakpa tamba mi se chatpada angang se langmandana ne sur se tage tawrakpada ne hekta tami ba nupa se gyan mang ba hai tari ne adai du da loire isai tamba du loisala singa sidena ade tamo gi sur mayam phajaba mayam thoi sibu angang langi khulang siga kamai tawno haida tamo pahari na kari haina khumai ai gi angang na langi ba matik ne sur se phajaba se tare ena khumai hai pa magadi ai de to the point da mana sei du da changa di mai angang lang ba sama suta ta deba adumai tawdana ai su school mayam da ibungo imana orakpa school se as masing thibada di ikai jaida tara mu helamgani ko nongnini kunni ga oibaga tharuraga di ai amre adubune oja oiba aduga maitei ron pa ba se imana sidri bho pa dore ba kai suben deba ise ngarang ta akhoi ta da se he korakpa ga ne gari de kumdhaba ga ne aisna pi hongdoktana akhoi ta da pari bane ba aduga akhoi ta da se ahing du da loidoi ba magi se adu idea do mu khangdre ba mai sibu kamai tawbano mama duna mapa duna sueng bidra kan sida mama ga mapa ga kainaraga mama poko mabok tuna yolakpa aisu admai yolakpa ni ne aise paning mam su pu e ba yang ka su mana ba matang ga yore adai du da ne admai na tawba gi kaino ma lei nisa ma lei ba ngonda aduna ai pa jaba ne ai gi londa na ta ba ai na 10 years muk senior oi ba kaino na imanabi haitare ko ai di angang imanabi moi aingonda nokna ba yawe ba ise manang yam tandra nang toy du nang adugumba chahi yoradi sumang da phak am tharaga nungsa yairaga tumma lei kan ni ka hai ba ko
ꯑꯗꯣ ꯑꯩꯁꯦ ꯑꯗꯨꯃꯛꯇꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤꯑꯕ ꯂꯥꯏꯔꯤꯛ ꯍꯦꯛ ꯄꯥꯔꯒꯅꯦ ꯑꯩꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯌꯥꯎꯏ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯐꯇ ꯂꯣꯏ ꯌꯥꯎꯕꯅꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯂꯥꯏꯅꯥꯗꯣ ꯃꯥꯟꯅꯗꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗꯣ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯀꯥꯟꯗꯅꯦ ꯑꯗꯨꯝ ꯐꯩꯌꯦꯕ ꯀꯩꯒꯤꯅꯣꯗ ꯑꯗꯨꯏ ꯃꯅꯨꯡꯗꯨꯗ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯩꯅꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤꯗ ꯊꯣꯏꯕꯤꯁꯦ ꯀꯌꯥꯝ ꯐꯖꯩꯀꯣ ꯑꯗꯩ ꯃꯄꯥꯅ ꯃꯇꯣꯝꯗ ꯄꯣꯛꯇꯅ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥ ꯂꯩꯇꯕꯅꯤꯅ ꯂꯨꯅ ꯇꯧꯗꯅ ꯃꯥꯏ ꯑꯋꯥꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯒꯤ ꯖꯃꯥꯂꯥ ꯀꯧꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤꯗꯨꯁꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯌꯣꯛꯇꯅ ꯀꯩꯅ ꯍꯦꯛ ꯆꯥꯔꯒ ꯍꯦꯛ ꯁꯤꯗꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯆꯪꯉꯨꯔꯒ ꯑꯩ ꯋꯥꯔꯤꯁꯤꯗꯤ ꯀꯩꯃꯧ ꯅꯠꯇꯦꯅ ꯑꯩꯗꯤ ꯌꯦꯂꯥꯡ ꯍꯦꯛꯎꯁꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯁꯒꯥꯏ ꯀꯥꯔꯨꯁꯨ ꯅꯠꯇꯦ ꯀꯩꯅꯁꯨ ꯁꯔꯥꯛ ꯇꯝꯗꯦ ꯑꯗꯣ ꯑꯩꯁꯤꯗꯤ ꯋꯥꯕ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯀꯟꯁꯣꯜ ꯇꯧꯋꯤ ꯍꯥꯏꯖꯕꯅꯤꯗ ꯑꯗꯨꯅ ꯂꯤꯇꯔꯦꯆꯔ ꯍꯦꯛ ꯄꯥꯝꯃꯕꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯌꯣꯟꯈꯠꯂꯛꯏꯁꯦ ꯑꯩ ꯂꯥꯏꯔꯤꯛ ꯌꯣꯟꯈꯠꯂꯛꯏꯁꯦ ꯀꯨꯏꯔꯦ ꯎꯁꯤꯟꯗꯒꯤ ꯌꯣꯜꯂꯛꯄꯗꯨꯅ 12 ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯏꯕꯨꯡꯉꯣ ꯑꯗꯨꯅꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ 이마기 ꯀꯔꯤꯝ 폰도 ꯈꯜꯂꯨꯅꯨ 엄청 이마ꯒꯤ 파이한비라까는 이마기 폰도 엄청 파잖아 엄청 탐비요 ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯝꯇ ꯐꯖꯅ ꯊꯝꯒꯣ ꯏꯃꯥꯏ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯕꯗ ꯑꯩ ꯀꯣꯛ ꯉꯥꯎꯒꯦ ꯇꯧꯏ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯏꯁꯥꯛꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏ 15 ꯍꯥꯏꯁꯦ 15 ꯃꯨꯛ ꯌꯦꯡꯉꯤꯁꯦ ꯍꯣꯁꯇꯦꯜꯒꯤ ꯏꯃꯥꯟꯅꯕꯒꯤ ꯈꯣꯏꯗꯅꯦ ꯍꯥꯏꯔꯤ ꯑꯗꯣ ꯏꯁꯥꯛ ꯅꯣꯏ 15ꯁꯦ ꯐꯣꯟ ꯑꯃꯗ ꯌꯦꯡꯉꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯋꯦ ꯑꯗꯣ ꯐꯣꯇꯣ ꯑꯝꯇ ꯊꯥꯕꯤꯔꯛꯎꯅ ꯅꯣꯏ ꯄꯨꯂꯞ ꯑꯝꯇꯪ ꯌꯦꯡꯉꯤꯗꯣ ꯀꯃꯥꯏꯅ ꯌꯦꯡꯉꯤꯅꯣ ꯑꯗꯨ ꯑꯩꯅ ꯌꯦꯡꯅꯤꯡꯉꯦ ꯑꯗꯣ ꯑꯝꯇꯪ ꯐꯣꯇꯣ ꯑꯝꯇꯪ ꯅꯝꯃꯒ ꯅꯪꯁꯦ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯒꯤ ꯌꯦꯡꯕꯅꯦ ꯑꯗꯣ ꯐꯦꯁꯕꯨꯛꯀꯤ ꯃꯦꯁꯦꯟꯖꯔꯗ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯝꯕ ꯍꯣꯁꯇꯦꯜꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯨꯅꯤ ꯌꯦꯡꯉꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯅꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯤꯁꯅꯔ ꯑꯣꯐ ꯗ ꯗꯦ ꯈꯟꯀꯠꯂꯒꯦ ꯑꯗꯨꯒ ꯅꯣꯏ ꯃꯌꯥꯝꯒꯤ ꯑꯩ ꯀꯩꯅꯣ ꯖꯔꯅꯦꯜ ꯊꯥꯔꯛꯀꯦ ꯑꯗꯨꯅ ꯐꯣꯟ ꯅꯝꯕꯔꯅꯦ ꯍꯣꯁꯇꯦꯜ ꯃꯃꯤꯡꯅꯦ ꯑꯗꯩ ꯅꯣꯏ ꯄꯤꯛꯆꯔꯗꯨꯒ ꯑꯝꯇ ꯊꯥꯔꯛꯑꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯏꯃꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯁꯤ ꯑꯣ ꯄꯨꯂꯞ ꯇꯧꯔꯒ ꯃꯣꯏ ꯍꯣꯁꯇꯦꯜ ꯑꯃꯗ ꯐꯝꯃꯒ ꯌꯦꯡꯃꯤꯟꯅꯔꯤꯅꯦꯅ ꯍꯥꯏꯔꯤ ꯑꯣ ꯑꯗꯒꯤ ꯇꯣ ꯑꯃꯥꯏꯅ ꯑꯗꯨ ꯐꯣꯟꯗꯣ ꯊꯝꯃꯗꯤ ꯐꯩꯗꯅ ꯅꯠꯇ꯭ꯔꯗꯤ ꯀꯣꯛꯁꯦ ꯉꯥꯎꯋꯦꯕ ꯑꯩꯈꯣꯏ ꯄꯥꯏꯌꯦꯕ ꯑꯩꯁꯦ ꯍꯟꯗꯛ ꯐ꯭ꯂꯨ ꯈꯤꯇꯪ ꯇꯧꯔꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯦꯞꯄꯨꯔꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅꯁꯨ ꯀꯧꯔꯛꯏ ꯅꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯁꯨꯃꯥꯏꯅ ꯃꯔꯝ ꯃꯣꯛꯅ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯏꯟꯗꯤꯌꯥꯗ ꯄꯨꯡ 7 ꯄꯨꯡ 9 ꯇꯥꯗꯣꯔꯦ 7:49 ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯃꯨꯅꯤꯒꯤ ꯋꯥꯔꯤꯒ ꯇꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯔꯤ ꯃꯊꯪꯒꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯣꯁꯇꯦꯜ ꯑꯗꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯃꯥꯏꯅ ꯊꯝꯃꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯨꯛ ꯀꯔꯤ ꯄꯥꯅꯤ ꯀ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯛꯄꯗ ꯑꯥꯎꯠꯔꯤꯆ ꯈꯔ ꯇꯧꯅꯤꯡꯉꯤ ꯑꯗꯨꯅ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯤ ꯑꯗꯨꯝ ꯂꯥꯛꯄ ꯄꯨꯟꯅ ꯇꯥꯏ ꯀꯥꯏꯅ ꯅꯍꯥꯟꯃꯨꯛ ꯏꯃꯥꯅꯁꯨ ꯍꯥꯏꯗꯅ ꯄꯨꯂꯞ ꯐꯝꯃꯀꯥꯟꯗ ꯇꯥꯃꯤꯟꯅꯩ ꯀꯥꯏꯁꯦ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯐꯣꯇꯣ ꯌꯦꯡꯅꯤꯡꯉꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯎ ꯑꯖꯤꯠ ꯁꯤꯡ ꯂꯨꯀ꯭ꯔꯥꯝ 이마기 student ꯌꯦꯡꯕꯤꯔꯤ admire your energy and enthusiasm ꯑꯩ ma'am ꯏꯆꯥ ꯗꯥꯛꯇꯔꯁꯨ ꯌꯦꯡꯉꯤꯕ ꯏꯆꯥ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯆꯥ ꯗꯥꯛꯇꯔ ꯃꯌꯥꯝ ꯂꯩꯕ ꯌꯦꯡꯕꯤꯔꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯄꯗ ꯀꯩꯅꯣ ꯁꯨꯛ ꯌꯥꯝꯃꯦ ꯍꯤꯗꯥꯛ ꯄꯨꯔꯛꯑꯦ ꯏꯃꯥ ꯁꯤꯅ ꯀꯅꯥꯅ ꯏꯔꯛꯄꯅꯣ ꯁꯤꯅꯅꯦ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯅ ꯏꯔꯛꯄ ꯀꯩꯅꯣ ꯍꯤꯗꯥꯛ ꯑꯗꯨꯃꯥꯏꯅ ꯆꯥꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯎ ꯇꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯃꯣꯝ ꯄ꯭ꯔꯃꯣꯛ ꯌꯦꯡꯕꯤꯔꯤ ꯏꯃꯥ ꯀꯦꯅꯥꯗꯥꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯂꯥꯏꯐ ꯏꯚꯦꯟꯠ ꯑꯁꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯕꯦꯀꯥꯅꯟꯗ RK ꯁꯨꯃꯥꯏꯅ ꯂꯣꯡ ꯂꯤꯞ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁ ꯀꯥꯏꯅꯁꯨ ꯏꯕꯤꯔꯛꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯉꯥꯛꯇꯪꯒꯤ ꯅꯣꯛꯄꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯂꯧꯗꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯋꯥꯈꯜꯁꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯅꯤ ꯋꯥꯔꯧꯅꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤꯁꯤ ꯁꯦꯝꯃꯤꯟꯅꯁꯤ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟꯠ ꯑꯃꯅ ꯔꯥꯏꯇꯔꯅ ꯃꯨꯅꯤꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯐꯥꯎ ꯐꯣꯇꯣ ꯅꯝꯂꯒ ꯂꯥꯏꯔꯤꯛꯇ ꯍꯥꯞꯂꯝꯂꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯅ ꯑꯁꯦꯡꯕꯅꯦ ꯑꯗꯨꯅ ꯌꯦꯡꯈꯠꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯂꯤꯇꯔꯦꯆꯔꯁꯤꯡꯁꯤ ꯄꯥꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯋꯥꯈꯜ ꯄꯣꯊꯥꯃꯤꯟꯅꯁꯤ
ꯋꯥꯈꯜꯁꯤꯁꯨ ꯄꯪꯈꯟꯗ ꯈꯟꯖꯜꯂꯗꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯔꯛꯄ ꯑꯃ ꯌꯥꯎꯒꯅꯤ ꯑꯗꯨꯗꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯀꯔꯤ ꯑꯦꯅꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯤꯔꯤ ꯂꯥꯁꯇ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯑꯩꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯕ ꯚꯛꯇꯤꯁꯤ ꯀꯠꯆꯔꯀꯥꯟꯗ ꯑꯩ ꯉꯁꯤꯒꯤꯗꯤ ꯂꯦꯞꯆꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯑꯩ ꯀꯩꯅꯣꯁꯤ ꯑꯩꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯑꯣꯖꯥ ꯒꯨꯅꯣꯒꯤ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯁ꯭ꯀꯦꯠꯆ ꯌꯥꯎꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯗꯨ ꯊꯤꯅꯤ ꯑꯩ ꯑꯗꯨ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯨ ꯂꯩꯌꯦ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯋꯥꯕꯤꯔꯨꯒꯅꯨ ꯁꯤ ꯂꯩꯔꯦ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯩ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠꯇꯒꯤ ꯑꯗꯨꯝ ꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯣ ꯑꯗꯨꯗꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯑꯩꯉꯣꯟꯗ ꯐꯣꯇꯣ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯅꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯔꯛ ꯑꯗꯨꯅ ꯌꯥꯝꯅ ꯅꯝꯃꯒ ꯑꯩ ꯑꯗꯨꯝ ꯏꯊꯣꯛꯀꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯃꯊꯪꯒꯤ ꯂꯧꯈꯠꯂꯛꯀꯗꯧꯔꯤꯕ ꯑꯣꯊꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯐꯤꯆꯔ ꯇꯧꯖꯈ꯭ꯔꯕ ꯍꯤꯖꯝ ꯒꯨꯅꯣꯁꯤꯡꯁꯦ ꯃꯥꯁꯦ 1926ꯇ ꯄꯣꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯊꯪ ꯁꯨꯝ ꯈꯪꯗꯅ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝꯗ ꯄꯪꯉꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯀꯌꯥ ꯇꯝꯃꯛꯇꯕ ꯃꯤꯒꯤ ꯂꯝꯒꯤ ꯍꯤꯁꯇ꯭ꯔꯤ ꯃꯤꯒꯤ ꯂꯝꯒꯤ ꯀꯩꯅꯣ ꯇꯝꯃꯛꯄ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯊꯪ ꯋꯥꯔꯤ ꯇꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯑꯦꯖꯨꯀꯦꯁꯟ ꯒꯦꯞꯁꯤꯗ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯌꯁꯂꯤ ꯀꯩꯅꯣ ꯁꯤꯒꯨꯝꯕ ꯁꯤ ꯍꯦꯟꯅ ꯀꯟꯇꯦꯟꯠ ꯍꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯀꯔꯦꯖꯦꯁ ꯇꯧꯕꯗ ꯈꯣꯡꯖꯣꯝ ꯗꯦꯗꯒ ꯃꯥꯅ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯋꯥꯔꯤ ꯄꯥꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯀꯔꯦꯖ ꯂꯩꯕꯁꯦ ꯃꯁꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯗꯥꯎꯟ ꯑꯣꯏꯕ ꯃꯣꯃꯦꯟꯇ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯀꯔꯦꯖ ꯄꯤꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯔꯁꯅꯦꯂꯤꯇꯤꯁꯤꯡ ꯑꯗꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯩ ꯋꯥꯔꯤꯁꯤꯡꯁꯤꯗꯒꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯅꯩꯅꯔꯒ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯐꯣꯔꯃꯦꯠꯇ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯐꯕ ꯂꯧꯁꯟꯕ ꯐꯠꯇꯕ ꯊꯥꯗꯣꯛꯄ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯝꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯒꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯑꯗꯨꯒ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯔꯦꯀꯣꯔꯗꯤꯡ ꯇꯧꯖꯕ ꯁꯤ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ